ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯊꯣꯡ ꯆꯥꯗꯕ ꯏꯄꯨꯔꯣꯏꯕ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯏꯗꯨꯝ ꯑꯌꯨꯛ ꯉꯟꯅ ꯃꯌꯨ ꯊꯛꯂꯨꯔꯒ ꯂꯝꯕꯤꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯂꯝꯕꯤꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯈꯣꯟ ꯃꯥꯜꯂꯤꯗ꯫ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯅꯄꯥ ꯏꯀꯥꯏ ꯈꯪꯗꯕꯁꯦ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯕꯨ ꯑꯣꯏꯔꯨꯅꯤ? ꯃꯥ ꯑꯃꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯇꯦ꯫ ꯈꯣꯏꯗꯨꯝ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯄ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯂꯦꯝꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯕꯨꯡꯆꯥꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯎ ꯈꯣꯡꯗꯅ ꯆꯠꯂꯤꯗꯨꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯑꯩꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯑꯩꯅ ꯂꯥꯎꯔꯤꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯃꯨꯛ ꯊꯧꯅꯥ ꯂꯩꯕ ꯃꯤꯅ ꯀꯤꯅꯔꯤꯕ ꯅꯨꯄꯥꯅꯤ ꯇꯥꯛꯂꯤꯕꯅꯤ꯫ ꯅꯈꯣꯏꯒꯤꯁꯨ ꯅꯝꯃꯥꯏꯅꯤꯅꯦ꯫ ꯃꯣꯏ ꯕꯕꯥ, ꯅꯆꯥꯁꯤꯡ ꯑꯁꯤ ꯆꯥꯎꯔꯕꯅꯤ, ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯌꯨꯗ ꯊꯛꯇꯨꯅ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎ ꯈꯣꯡꯗꯅ ꯆꯠꯂꯤꯕꯗꯣ ꯃꯤꯅ ꯐꯅ ꯉꯥꯡꯅꯗ꯭ꯔꯤ, ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ꯫ ꯅꯆꯥꯁꯤꯡ ꯑꯁꯤꯁꯨ ꯅꯪꯒꯤ ꯂꯦꯝꯖꯗꯕ ꯅꯇꯧ ꯑꯗꯨꯅ ꯃꯤꯅ ꯑꯃꯠꯇ ꯎꯁꯤꯠꯂꯔꯣꯏ꯫ ꯑꯩ, ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯑꯩꯕꯨ ꯂꯦꯝꯖꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯅꯪꯅ ꯇꯧꯔꯤꯕ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯕꯨ ꯂꯦꯝꯖꯔꯤꯕ꯭ꯔꯣ? ꯅꯃꯥꯟꯅꯕꯒꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯅ ꯅꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯣꯏꯅꯅꯕ ꯈꯔꯗꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯡꯁꯤꯟ ꯈꯣꯠꯆꯤꯟꯗꯅ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯌꯣꯟꯊꯣꯛꯇꯨꯅ ꯀꯥꯏꯊꯣꯛꯂꯒ ꯅꯌꯨ ꯊꯛꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯅꯪꯕꯨ ꯐꯩ ꯍꯥꯏꯈꯤꯗ꯭ꯔꯣ? ꯑꯣ, ꯅꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯑꯩꯅ ꯋꯥꯅꯊꯕꯛ ꯁꯨꯔꯒ ꯅꯈꯣꯏꯅ ꯌꯨꯝꯗ ꯈꯤꯜꯂꯒ ꯂꯦꯝꯖꯥ ꯆꯥꯕ ꯑꯗꯨꯅꯤꯅꯦ꯫ ꯑꯩꯗꯤ ꯑꯄꯪꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯅꯤ? ꯅꯈꯣꯏꯅ ꯁꯨꯔꯒ ꯑꯩꯕꯨ ꯊꯥꯛꯀꯗꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯅꯅꯕ ꯁꯦꯜ ꯋꯥꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯗꯨꯈꯛ ꯅꯈꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯌꯥꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯉꯥꯡꯂꯤꯗꯨꯕꯨ ꯃꯄꯥ? ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯆꯥꯁꯤꯡ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯈꯔ ꯈꯟꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏꯕꯨ ꯁꯨꯝ ꯊꯥꯛ ꯂꯩꯒꯗ꯭ꯔꯣ? ꯅꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯦ ꯆꯥꯎꯔ ꯁꯥꯡꯂꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯖꯔꯨꯅꯤ? ꯄꯥꯕꯥ, ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯄꯥꯕ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯄꯥꯕꯅ ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯑꯃꯠꯇ ꯇꯨꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯏꯁꯥꯒꯤ ꯏꯔꯜꯗꯤ ꯏꯁꯥꯅ ꯇꯥꯟꯖꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯄꯥꯕꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝꯗ ꯂꯦꯝꯅ ꯂꯩꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯄꯥꯕꯅ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯂꯥꯎ ꯈꯣꯡꯕꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯃꯤꯅꯁꯨ ꯐꯅ ꯉꯥꯡꯅꯗꯦ꯫ ꯑꯗꯨꯅ ꯄꯥꯕ, ꯈꯔꯗꯤ ꯋꯥꯈꯜ ꯇꯥꯕꯤꯕꯅ ꯐꯩ꯫ ꯑꯣ, ꯏꯆꯥꯗꯤ ꯆꯥꯎꯔ ꯁꯥꯡꯉꯛꯑꯕꯅꯤꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯣꯟꯈꯠꯇꯨꯅ ꯄꯥꯎꯇꯥꯛꯀ ꯄꯤꯕ ꯍꯧꯔꯤꯅꯦꯀꯣ? ꯄꯥꯕꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯥꯕꯗ ꯑꯣꯟꯈꯠꯇꯨꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯄꯥꯕꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯗꯣ ꯇꯥꯅꯅꯕ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯕꯗ ꯐꯥꯎꯕꯗ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯄꯥꯕꯥ? ꯌꯥꯔꯦ, ꯅꯈꯣꯏ ꯑꯃꯠꯇ ꯅꯋꯥ ꯂꯧꯗꯦ꯫ ꯅꯈꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯑꯩꯅ ꯍꯦꯛꯇ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯗꯤꯅꯦ, ꯃꯤꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯧꯒꯟꯕ ꯃꯤꯗꯣ ꯃꯗꯨ ꯅꯠꯇꯦ꯫ ꯏꯁꯥꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯅꯨꯡꯉꯥꯏꯅ ꯆꯠꯆꯒꯅꯤ꯫ ꯅꯈꯣꯏ ꯑꯃꯠꯇ ꯅꯋꯥ ꯂꯧꯗꯦ꯫ ꯆꯠꯂꯣ, ꯅꯃꯥꯅ ꯆꯥꯗꯤ ꯑꯩꯅꯅꯦ ꯅꯋꯥ ꯂꯧꯗꯦ꯫ ꯑꯣ, ꯏꯋꯥ ꯂꯧꯗ꯭ꯔꯕꯗꯤ ꯌꯥꯔꯦ, ꯆꯠꯄꯤꯈ꯭ꯔꯣ꯫ ꯀꯔꯤꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯣ? ꯉꯥꯎꯔꯒ ꯑꯗꯨꯝꯅꯦ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ꯫ ꯑꯃꯃꯨꯛ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯆꯤꯟꯒꯟꯕ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯤ ꯑꯃꯨꯛ ꯊꯣꯔꯛꯑꯦꯅꯦ꯫ ꯍꯥꯏ, ꯏꯄꯥꯒꯤ ꯌꯥꯏꯃ, ꯅꯪꯁꯦ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ꯫ ꯅꯌꯥꯝꯕ ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯪꯒ ꯌꯥꯝꯅ ꯃꯥꯟꯅꯗꯦꯀꯣ? ꯅꯪꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯁꯦ ꯑꯩ ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯕ ꯉꯥꯛꯇ ꯍꯦꯛ ꯅꯪꯅ ꯉꯥꯡꯉꯗ꯫ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯐꯩ, ꯅꯈꯣꯏ ꯅꯣꯡꯃꯗꯤ ꯌꯦꯡꯉꯨ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯇꯥꯟꯖꯥꯗꯗꯤ ꯅꯃꯥꯅꯆꯥ ꯅꯈꯣꯏ ꯄꯨꯟꯅ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯈꯪꯉꯨꯀꯣ ꯅꯈꯣꯏ? ꯄꯥꯕ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯍꯥꯏꯅ ꯉꯥꯡꯅꯕ ꯌꯥꯔꯛꯇ꯭ꯔꯗꯤ꯫ ꯑꯁꯨꯛ ꯐꯖꯅ ꯌꯨꯝꯗ ꯂꯦꯝꯅ ꯂꯩꯌꯨ ꯍꯥꯏꯔꯕꯗ ꯄꯥꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯝꯖꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯔ ꯂꯩꯔꯗꯤ ꯅꯌꯨꯗꯨ ꯊꯛꯄ ꯍꯦꯟꯃꯟꯗꯅꯅꯦ ꯁꯤꯗꯧꯕ ꯀꯨꯏꯔꯛꯇ꯭ꯔꯅꯤ꯫
ꯂꯥꯌꯦꯡꯕꯗ ꯁꯦꯜ ꯀꯣꯛꯊꯣꯡ ꯑꯃ ꯃꯥꯡꯍꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯅ? ꯌꯥꯔꯦ. ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯦ. ꯑꯩꯗꯤ ꯅꯥꯁꯨ ꯅꯥꯔꯣꯏ. ꯑꯩꯅ ꯊꯛꯅꯤꯡꯕ ꯆꯥꯅꯤꯡꯕ ꯆꯥꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯐꯝ ꯊꯣꯛꯇꯦ, ꯈꯪꯉꯕ? ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯇꯦ. ꯅꯆꯤꯟꯗꯨ ꯈꯨꯝꯗꯣꯏꯒꯤ ꯍꯥꯟꯅ ꯇꯧꯏꯅꯦ. ꯌꯥꯏꯃ, ꯅꯪ ꯅꯄꯥ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯆꯩ ꯆꯥꯕ ꯁꯣꯏꯔꯣꯏ. ꯍꯩ, ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯦ, ꯈꯔ ꯍꯥꯏꯖꯍꯧ. ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯈꯣꯏꯗꯨꯝ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ. ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤꯅ ꯑꯝꯇ ꯎꯁꯤꯠꯂꯔꯣꯏ. ꯏꯕꯨꯡꯉꯣ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤꯒꯦ? ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯤ. ꯀꯔꯤꯁꯨ ꯃꯅꯥꯗ ꯍꯥꯞꯇꯦ. ꯃꯔꯥꯏꯅꯅꯦ ꯌꯨꯅ ꯂꯥꯈꯠꯇꯅ ꯁꯤꯖꯈ꯭ꯔꯅꯤ. ꯍꯥꯏꯅ ꯉꯥꯡꯅꯕ ꯌꯥꯗꯕ ꯖꯥꯠꯁꯤꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯏꯆꯥꯁꯥ, ꯅꯄꯥꯅ ꯋꯥꯈꯜ ꯇꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯅ ꯇꯨꯡꯒꯤ ꯈꯟꯗꯨꯅ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯍꯣꯠꯅꯖꯔꯣ. ꯏꯃꯥꯅꯁꯨꯅꯦ ꯅꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ. ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯖꯔꯛꯄ. ꯄꯥꯕꯅ ꯃꯉꯥꯎ ꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤꯕꯅ ꯏꯃꯥꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯕꯨ ꯌꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯈꯣꯏ ꯆꯥꯎꯔꯤ, ꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯔꯛꯂꯦ. ꯑꯗꯨꯅ ꯏꯃꯥꯕꯨꯁꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ. ꯑꯗꯨꯅ ꯏꯃꯥ, ꯆꯥ ꯕꯣꯔꯥꯒꯤ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯂꯤꯕꯁꯦ ꯇꯣꯛꯑꯣ. ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯕꯤꯔꯣ ꯏꯃꯥ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯕꯨ ꯌꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯋꯥꯔꯛꯈꯤꯕ ꯑꯗꯨꯗꯤ ꯏꯃꯥ ꯀꯔꯤꯁꯨ ꯈꯟꯗꯦ. ꯃꯗꯨꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ. ꯑꯗꯨꯒꯅꯦ, ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯄꯥꯡꯒꯜ ꯀꯜꯂꯤ. ꯏꯃꯥꯁꯨ ꯏꯆꯥꯁꯤꯡꯅ ꯇꯥꯟꯁꯤꯟꯖꯕ ꯁꯦꯜ ꯑꯗꯨꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯒꯤ ꯅꯔꯜ ꯑꯣꯏꯖꯅꯕ ꯏꯃꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯈꯤꯒꯦ. ꯏꯆꯥꯁꯥ, ꯅꯈꯣꯏꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯏꯃꯥꯅꯦ ꯆꯥꯛ ꯊꯣꯡ ꯊꯥꯛꯅꯅꯕ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ. ꯑꯕꯨꯡꯆꯥ, ꯅꯪꯁꯨ ꯌꯨꯝ ꯁꯥꯕ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯆꯠꯇꯣꯏꯅꯦ. ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ. ꯍꯣꯏ ꯏꯃꯥ, ꯊꯣꯡꯕꯤꯔꯨꯔꯣ. ꯊꯦꯟꯕꯤ, ꯃꯄꯨꯔꯣꯏꯕ ꯐꯠꯇꯕꯅ ꯃꯆꯥꯁꯤꯡꯒꯤ ꯍꯣꯠꯅꯔꯛꯄꯗ ꯋꯥꯖꯔꯛꯂꯕꯅꯤ. ꯃꯥꯅ ꯃꯆꯥꯁꯤꯡꯕꯨ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ, ꯁꯨ ꯅꯣꯝꯕ ꯀꯟꯕ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯛꯈꯤ. ꯃꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯤꯡꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯁꯨ ꯅꯣꯝꯗꯨꯅ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯇꯥꯟꯖꯕ ꯉꯝꯖꯔꯛꯄ ꯑꯁꯤꯅ ꯊꯦꯟꯕꯤꯒꯤ ꯑꯋꯥꯕ ꯈꯔ ꯀꯣꯛꯆꯔꯛꯂꯝꯃꯤ. ꯊꯦꯟꯕꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯥ ꯕꯣꯔꯥ ꯌꯣꯟꯖꯔꯝꯃꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯃꯥꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯅꯨꯡꯁꯤꯕ, ꯃꯕꯨꯛ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯌꯥꯝꯅ ꯂꯥꯛꯅꯔꯝꯃꯤ. ꯏꯕꯦꯝꯃ ꯊꯦꯟꯕꯤ, ꯅꯪꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯁꯤ ꯅꯣꯡꯃꯒꯤ ꯍꯦꯛ ꯆꯥꯍꯧꯗꯕꯗ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃꯠꯇ ꯈꯪꯗꯦ. ꯑꯗꯨꯅꯅꯦ ꯅꯅꯦ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯄꯣꯛꯐꯝꯗ ꯂꯥꯛꯂꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥ ꯊꯛꯂꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯁꯤꯡ ꯑꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯟꯗꯨꯅ ꯆꯥꯃꯤꯟꯅꯕꯁꯦ ꯋꯥꯈꯜꯒꯁꯦ ꯅꯍꯥ ꯑꯣꯏꯊꯣꯛꯄꯣꯏ ꯍꯦꯛ ꯅꯤꯡꯉꯤ. ꯑꯗꯣ ꯊꯦꯟꯕꯤ, ꯈꯣꯏꯗꯨꯝꯗꯣ ꯈꯔ ꯉꯥꯡ ꯁꯛꯎꯅꯦ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯃꯧ ꯐꯪꯗ꯭ꯔꯤꯉꯩꯗ ꯌꯨ ꯊꯛꯃꯟꯗꯅ ꯁꯤꯔꯅꯤꯅꯦ. ꯏꯅꯦ, ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯕꯅꯤ. ꯑꯗꯨꯕꯨ ꯃꯅꯥꯗꯒ ꯍꯥꯞꯄꯖꯥꯠ ꯅꯠꯇꯦꯗ. ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯅꯁꯨ ꯐꯖꯅ ꯍꯥꯏꯔꯕꯅꯤ. ꯑꯗꯨꯒ ꯑꯃꯠꯇ ꯂꯧꯕ ꯅꯠꯇꯦ. ꯃꯥꯅ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯗꯨꯕꯨꯅꯦ ꯏꯅꯦ ꯍꯣꯏꯗꯤ ꯄꯥꯝꯃꯨꯖꯩꯅꯤ. ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯌꯨ ꯊꯛꯇꯨꯅ ꯆꯍꯤ ꯉꯟꯅ ꯁꯤꯈꯤꯕꯗꯣ ꯄꯥꯝꯃꯨꯖꯩꯅꯤ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯌꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ. ꯑꯍꯥꯎꯕꯁꯨ ꯅꯠꯇꯕ, ꯃꯗꯨꯗ ꯑꯗꯨꯛ ꯊꯋꯥꯏ ꯂꯨꯞꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯉꯥꯎꯕ ꯉꯥꯛꯇꯅꯤ. ꯑꯗꯣ ꯊꯦꯟꯕꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯈ꯭ꯔꯦ. ꯅꯍꯥꯟꯁꯨ ꯅꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯍꯜꯂꯛꯄꯗ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯏ ꯍꯥꯏꯅ ꯅꯨꯡ ꯍꯣꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗ ꯊꯦꯡꯅꯕꯗꯒꯤ ꯀꯧꯔꯛꯏ. ꯍꯣꯏꯅꯦꯍꯦ, ꯊꯦꯟꯕꯤꯒꯤ ꯃꯆꯥꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯕꯅꯤ. ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ, ꯂꯝꯕꯤꯗꯒ ꯊꯦꯡꯅꯕꯁꯦ ꯑꯗꯨꯝ ꯀꯧꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯋꯥꯍꯩ ꯈꯣꯟꯗꯥ ꯅꯨꯡꯁꯤꯕ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯇꯥꯡꯕꯅꯤ. ꯊꯦꯟꯕꯤ, ꯅꯪꯅ ꯅꯆꯥꯁꯤꯡꯒꯤ ꯋꯥꯔꯛꯄꯒꯤ ꯃꯍꯩ ꯍꯧꯖꯤꯛꯇꯤꯅꯦ ꯇꯞꯅ ꯇꯞꯅ ꯐꯪꯕ ꯍꯧꯔꯛꯂꯅꯤꯗꯣ. ꯍꯣꯏꯅꯦ, ꯃꯄꯥꯁꯤꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯀꯔꯤꯃꯇ ꯈꯟꯊꯗꯅ
ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯤ꯫ ꯃꯄꯥ ꯑꯁꯤꯅ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯏꯆꯥ ꯑꯍꯨꯝꯁꯨ ꯋꯥꯈꯜ ꯇꯥꯔꯤ꯫ ꯑꯗꯨꯅꯅꯦ ꯃꯁꯥ ꯃꯁꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯃꯔꯜ ꯇꯨꯡꯁꯤꯟꯖꯔꯤ꯫ ꯏꯅꯦ, ꯃꯃꯥ ꯑꯩꯅꯁꯨ ꯏꯆꯥꯁꯤꯡꯒꯤ ꯍꯥꯏꯕꯗ ꯏꯔꯜ ꯑꯃꯠꯇ ꯇꯨꯡꯁꯤꯟꯕꯤꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯋꯥꯈꯜ ꯇꯥꯖꯔꯤ ꯏꯅꯦ꯫ ꯃꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯋꯥꯕ ꯈꯥꯡꯂꯒ ꯋꯥꯈꯜ ꯇꯥꯕ ꯍꯦꯟꯕꯅꯤ꯫ ꯃꯃꯥ ꯅꯪꯅ ꯋꯥꯖꯕꯗꯣ ꯅꯆꯥꯁꯤꯡꯅ ꯎꯕꯗꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯣ ꯊꯦꯝꯕꯤ, ꯅꯪ ꯍꯌꯦꯡ ꯀꯣꯟꯅ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯅꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯃꯝꯒ ꯑꯣꯏꯔꯛꯂꯕꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕ ꯇꯣꯛꯂꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯑꯩꯈꯣꯏꯁꯤ ꯅꯪꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯈꯔ ꯆꯥꯖꯔꯤꯕꯁꯤ ꯇꯣꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯅꯦ, ꯇꯣꯛꯑꯣꯏꯗ, ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯗꯨꯝ ꯌꯣꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯍꯣ, ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯅ꯫ ꯑꯗꯨ ꯊꯦꯝꯕꯤ, ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯔꯝꯃꯅꯤꯅꯦ? ꯏꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯅꯨꯄꯤꯒ ꯈꯪꯅꯕ ꯂꯩꯕꯒꯤ ꯃꯃꯤꯒ ꯎꯗ꯭ꯔꯤꯗ꯫ ꯂꯩꯔꯝꯅꯤ, ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯏꯀꯥꯏꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯄꯥꯝꯅꯔꯤꯕꯅꯤ꯫ ꯂꯩꯁꯥꯕꯤꯗ ꯅꯠꯇꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯣ ꯃꯗꯨꯗꯅꯦ ꯊꯥꯖꯅꯤꯡꯕꯅ ꯂꯣꯏꯅꯔꯕꯅꯤ꯫ ꯏꯅꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗ ꯀꯅꯥꯅꯕꯨ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯊꯥꯖꯅꯤꯡꯗꯣꯏꯕ? ꯊꯦꯝꯕꯤ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯁꯤꯡꯉꯕꯅꯤꯅꯦꯍꯦ꯫ ꯍꯥꯟꯅ ꯃꯔꯛ ꯑꯃꯗ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗ ꯊꯥꯖꯔꯒ ꯂꯩꯅꯅꯕ ꯍꯣꯠꯅꯔꯝꯃꯤꯗꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯃꯥ ꯃꯄꯥꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯅꯤꯁꯥ ꯄꯨꯁꯥꯗ ꯂꯥꯏꯆꯨꯕ, ꯉꯥꯎꯁꯤꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤꯅꯦ ꯂꯥꯏꯔꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ ꯑꯐꯕ ꯃꯤꯗ ꯊꯤꯅꯔꯕꯅꯤ꯫ ꯍꯣꯏꯅꯦ ꯏꯅꯦ, ꯑꯗꯨꯝꯅ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯟꯅꯔꯕꯗꯤ ꯐꯔꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯔꯕ ꯃꯆꯥꯁꯤꯡꯗꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯇꯥꯔꯤ꯫ ꯂꯥꯏꯔꯕ ꯃꯤꯒꯤꯁꯨꯅꯦ ꯂꯥꯏ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯦꯝꯕꯤ, ꯅꯪꯁꯨ ꯋꯥꯖꯔꯛꯄꯒꯤ ꯃꯍꯩ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯅꯅꯦ ꯅꯨꯡꯉꯥꯏꯍꯜꯂꯛꯀꯗꯧꯔꯦꯗꯅ꯫ ꯑꯗꯨꯗ ꯇꯥꯔꯦꯗ ꯏꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯅꯣꯛꯅꯔꯤꯉꯩ ꯈꯣꯏꯗꯨꯝ ꯌꯨ ꯉꯥꯎꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯅꯣꯛꯄꯤꯔꯝꯃꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯏꯅꯦ? ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯐꯝꯁꯤꯗ ꯅꯣꯛꯅꯔꯝꯂꯤꯁꯤꯕꯨ ꯑꯩꯁꯨ ꯈꯤꯇ ꯅꯣꯛꯆꯕ ꯌꯥꯎꯒꯤ ꯌꯥꯒꯗ꯭ꯔꯣ ꯏꯅꯦ? ꯍꯦꯔꯥ ꯈꯣꯏꯗꯨꯝ, ꯅꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯅꯇꯨ ꯅꯆꯥꯅ ꯋꯥꯅ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯅꯪꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯌꯥꯗ꯭ꯔꯣ? ꯏꯅꯦ, ꯑꯩꯅ ꯀꯔꯤꯒꯤ ꯄꯥꯡꯒꯗꯧꯔꯤꯕꯅꯣꯗ? ꯃꯈꯣꯏ ꯃꯔꯤꯅ ꯁꯨꯔꯤꯁꯤꯅ ꯌꯥꯔꯦ꯫ ꯑꯩꯗꯤ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯑꯩꯗꯤ ꯅꯤꯡꯊꯧꯒꯨꯝꯕꯅꯤ, ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯏ꯫ ꯅꯤꯡꯊꯧ ꯑꯩꯕꯨ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯏꯅꯦ? ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯌꯨꯝꯗ꯫ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯇꯥꯟꯊꯣꯛꯈꯤꯕꯗꯤ ꯇꯔꯥꯏꯕ ꯊꯕꯛ꯫ ꯑꯗꯨꯅ ꯑꯩꯗꯤ ꯃꯄꯨꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯈꯣꯏꯗꯨꯝ, ꯅꯪ ꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ꯫ ꯋꯥꯁꯦ ꯈꯔ ꯉꯥꯡꯕꯗ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯉꯥꯡꯉꯒ ꯁꯣꯅꯣ ꯆꯨꯕ ꯍꯦꯟꯀꯠꯂꯛꯏꯅꯦ꯫ ꯅꯥꯕ ꯏꯕꯣ, ꯅꯪꯅ ꯇꯧꯊꯣꯔꯛꯄꯁꯤ ꯃꯊꯣꯡ ꯆꯥꯗꯕ ꯉꯥꯛꯇ ꯍꯦꯛ ꯇꯧꯔꯗꯅ꯫ ꯏꯅꯦ, ꯑꯩꯅ ꯃꯊꯣꯡ ꯆꯥꯅꯤꯡꯉ ꯆꯥꯅꯤ, ꯆꯥꯅꯤꯡꯗ꯭ꯔ ꯇꯣꯛꯎ꯫ ꯃꯁꯤꯗ ꯏꯅꯦꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯅꯦꯕꯨ ꯑꯩꯒꯤ ꯏꯃꯥ, ꯏꯅꯦꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣই ꯏꯃꯥ ꯁꯤꯈ꯭ꯔꯕꯤ ꯑꯗꯨꯅ ꯐꯥꯎꯕꯗ ꯑꯩꯁꯦ ꯉꯥꯡꯅꯕ ꯋꯥꯃꯟꯗꯅ ꯉꯟꯅ ꯁꯤꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯏꯅꯦ, ꯅꯊꯧ ꯅꯠꯇꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯅꯈꯣꯏꯅ ꯐꯅ ꯂꯣꯏꯅꯔꯛꯂꯕꯅꯤ꯫ ꯑꯩꯅꯁꯨ ꯏꯅꯦ ꯍꯣꯏꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯑꯩꯒꯤ ꯃꯔꯝꯗꯒ ꯊꯤꯅ ꯉꯥꯡꯅꯔꯛꯑꯗꯤꯅꯦ ꯏꯅꯦꯒ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯅꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯅꯦꯁꯦ ꯏꯃꯥꯒꯨꯝꯕꯅꯤ꯫ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯉꯥꯡꯂꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯍꯜꯁꯤꯗ ꯑꯣꯟꯈꯠꯇꯨꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯅꯪꯗꯤ ꯁꯨꯝ ꯇꯥꯔꯒ ꯂꯩꯔꯤꯅꯤꯅꯦ꯫ ꯅꯄꯨꯔꯣꯏꯕ ꯑꯩꯒꯤ ꯏꯖꯠ ꯆꯣꯞꯅꯅꯕ ꯉꯥꯡꯂꯤꯕ ꯏꯅꯦꯁꯤꯗ ꯅꯪꯅ ꯉꯥꯡꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ꯫ ꯑꯩꯅ ꯍꯅꯨꯕꯤꯁꯤꯗ ꯋꯥ ꯈꯖꯤꯛꯇꯪ ꯉꯥꯡꯉꯨꯕꯗ
ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯉꯤꯕꯅꯤꯅꯦ ꯐꯩ ꯐꯩ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯣꯐꯝꯒ ꯂꯣꯏꯅ ꯊꯨꯗꯦꯛꯀꯦ ꯈꯪꯒꯅꯤ ꯍꯥꯏ ꯈꯣꯏꯗꯨꯝ ꯇꯧꯅꯨ ꯇꯧꯅꯨ ꯅꯪ ꯋꯥꯈꯜ ꯈꯔ ꯇꯥꯎ ꯍꯦ ꯍꯅꯨꯕꯤ ꯅꯋꯥ ꯂꯧꯗꯦ ꯑꯩꯒꯤ ꯄꯣꯐꯝꯅꯤ ꯑꯩꯅ ꯊꯨꯗꯦꯛꯅꯤꯡꯉꯒ ꯊꯨꯗꯦꯛꯀꯅꯤ ꯅꯊꯧ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯄꯣꯐꯝ ꯑꯁꯤ ꯊꯨꯗꯦꯛꯂꯒ ꯅꯊꯤꯕꯣꯡꯗꯣ ꯀꯅꯥꯅ ꯊꯥꯛꯇꯧꯔꯤꯒꯦ ꯀꯔꯤ ꯑꯩꯒꯤ ꯊꯤꯕꯣꯡꯒ ꯄꯟ ꯁꯥꯔꯗꯅ ꯄꯣꯐꯝ ꯊꯨꯗꯦꯛꯄꯒ ꯂꯥꯏꯔꯤꯅꯤ ꯅꯪ ꯍꯥꯟꯅ ꯁꯤꯗ ꯂꯩꯔꯤꯕ ꯎꯇꯨꯞꯁꯤꯅ ꯀꯜꯂꯒ ꯍꯥꯠꯀꯦ ꯈꯣꯏꯗꯨꯝꯅ ꯎꯇꯨꯞ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯒꯅꯤ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯍꯅꯨꯕꯤꯁꯤꯡ ꯑꯗꯨꯁꯨ ꯈꯣꯏꯗꯨꯝꯗ ꯉꯥꯡꯕꯗꯨ ꯇꯣꯛꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝꯗꯤ ꯇꯥꯗ ꯃꯥꯅ ꯊꯣꯛꯄ ꯆꯩꯗꯨ ꯄꯥꯏꯗꯨꯅ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗꯅ ꯍꯥꯏ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯊꯥꯅꯤꯜꯁꯨ ꯍꯜꯂꯛꯂꯝꯃꯤ ꯀꯩꯅꯣ ꯄꯥꯕꯒꯤꯁꯦ ꯏꯃꯥꯕꯨ ꯐꯨꯗꯣꯏ ꯇꯧꯏ ꯃꯥꯜꯂꯦ ꯑꯣ ꯄꯥꯕ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯊꯥꯅꯤꯜ ꯈꯥꯡꯒꯅꯨ ꯅꯃꯥꯁꯤ ꯉꯁꯤ ꯍꯥꯠꯂꯗꯣꯏꯅꯤ ꯑꯩꯕꯨ ꯈꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯤꯌꯦ ꯄꯥꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯤꯃꯥꯡꯗ ꯐꯖꯔꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯏꯀꯥꯏꯕꯁꯤ ꯈꯔꯁꯨ ꯈꯪꯅꯔꯕꯗꯤ ꯐꯒꯗꯕꯅꯤ ꯀꯔꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯍꯥꯏꯗꯤ ꯀꯔꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯪ ꯍꯦꯛꯇ ꯂꯥꯛꯂꯒ ꯅꯃꯥꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯕꯅꯤꯅꯦ ꯍꯥ ꯑꯩꯅ ꯍꯦꯛꯇ ꯆꯪꯕ ꯅꯠꯇꯦ ꯄꯥꯕꯅꯕꯨ ꯀꯔꯤ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯄꯥꯕꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯅꯪꯅ ꯑꯗꯨꯃꯛ ꯂꯥꯜꯂꯝꯒꯅꯤ ꯈꯪꯕꯒꯤꯅꯤ ꯏꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯅꯤ ꯌꯥꯔꯦ ꯌꯥꯝꯅ ꯉꯥꯡꯅꯔꯔꯣꯏꯁꯤ ꯌꯨꯝꯗ ꯆꯪꯈ꯭ꯔꯣ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯅꯄꯥ ꯑꯁꯤꯅ ꯃꯌꯨ ꯉꯥꯎꯁꯤꯜꯂꯒ ꯂꯥꯛꯂꯒ ꯅꯃꯥꯒꯤ ꯄꯣꯐꯝ ꯑꯁꯤꯕꯨ ꯊꯨꯗꯦꯛꯀꯦ ꯇꯧꯔꯤꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯅꯄꯥ ꯑꯁꯤ ꯐꯨꯕꯗꯅꯦ ꯄꯥꯞ ꯂꯩꯇꯦ ꯐꯠꯇꯕ ꯃꯤ ꯐꯨꯔꯒ ꯋꯥꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯅꯍꯥ ꯍꯥꯏꯕ ꯂꯩꯇꯦ ꯋꯥꯔꯛꯄꯗꯅꯦ ꯄꯥꯞ ꯂꯩꯇꯕꯅꯤ ꯅꯄꯥ ꯑꯣꯏꯔꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯍꯦꯛꯇ ꯐꯨꯔꯒ ꯋꯥꯔꯛꯑꯣ ꯅꯨꯕꯤ ꯅꯪꯅ ꯏꯆꯥ ꯅꯨꯄꯥꯗ ꯐꯠꯇꯕ ꯄꯥꯎꯇꯥꯛꯀ ꯄꯤꯔꯗꯅ ꯅꯪ ꯑꯩꯕꯨ ꯍꯥꯠꯍꯜꯂꯒꯦ ꯁꯤꯅꯤꯅꯦ ꯍꯥꯏ ꯑꯩꯕꯨ ꯃꯥꯂꯦꯝꯁꯤꯗ ꯍꯥꯠꯄ ꯉꯝꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯁꯤ ꯈꯪꯖꯧ ꯅꯪꯕꯨꯗꯤꯅꯦ ꯀꯅꯥꯝꯇꯅ ꯍꯥꯠꯇ꯭ꯔꯁꯨ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯄꯥꯝꯅ ꯊꯛꯆꯔꯤꯕ ꯌꯨꯗꯣ ꯑꯗꯨꯗꯨꯅ ꯍꯥꯠꯀꯗꯧꯔꯕꯅꯤ ꯅꯪ ꯈꯪꯖꯧ ꯅꯣꯡꯃꯗꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯒ ꯁꯤꯅꯤꯡꯗ ꯋꯥꯅ ꯁꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯅꯪꯗꯤ ꯌꯥꯔꯦ ꯏꯅꯦ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯇꯨꯝꯅꯤꯡꯉꯤ ꯀꯣꯟꯅ ꯑꯃꯨꯛ ꯈꯠꯅꯔꯁꯤ ꯉꯁꯤꯒꯤꯗꯤꯅꯦ ꯅꯪꯅ ꯉꯝꯖꯔꯣ ꯌꯦꯊꯦꯝꯕꯤ ꯅꯪ ꯉꯁꯤ ꯍꯧꯖꯤꯛꯇꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯍꯧꯒꯠꯂꯛꯄꯗꯅꯦ ꯄꯣꯐꯝ ꯑꯁꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯈꯣꯏꯗꯨꯝ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯪꯈꯤ ꯏꯕꯨꯡꯉꯣ ꯅꯪ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯏꯃꯥ ꯆꯥꯒ ꯕꯣꯔꯥꯒ ꯄꯤꯔꯛꯀꯦ ꯏꯃꯨꯡꯗ ꯆꯪꯉꯝꯃꯨ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯆꯥꯕ ꯊꯣꯔꯛꯑꯒꯦ ꯏꯃꯥꯅ ꯑꯃꯨꯛ ꯄꯨꯔꯛꯇ꯭ꯔꯁꯨ ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯔꯛꯑꯒꯦ ꯊꯦꯝꯕꯤꯌꯥ ꯅꯈꯣꯏ ꯌꯥꯝ ꯋꯥꯒꯗꯧꯔꯤ ꯈꯣꯏꯗꯨꯝꯁꯦ ꯀꯩꯗꯧꯅꯨꯡꯗ ꯁꯦꯝꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯈꯔ ꯐꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯊꯣꯡ ꯆꯥꯗꯕ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕ ꯃꯤ ꯈꯔꯒ ꯄꯨꯜꯂꯕꯅꯤꯅ ꯍꯦꯟꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯏꯅꯦ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯃꯄꯥ ꯑꯁꯤꯅ ꯃꯊꯣꯡ ꯆꯥꯗꯕꯅ ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯌꯨꯝꯗꯒ ꯃꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯊꯕꯛ ꯆꯠꯊꯣꯛꯂꯕꯁꯨ ꯑꯩꯕꯨ ꯄꯨꯕꯤꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯏꯆꯥꯁꯤꯡꯁꯨ ꯋꯥꯖꯔꯕꯅꯤ ꯏꯅꯦ ꯀꯅꯥꯅꯕꯨ ꯄꯣꯊꯥꯕ ꯌꯥꯅꯤ ꯌꯨꯝꯗꯅ ꯃꯄꯥ ꯑꯁꯤꯅ ꯂꯥꯎ ꯈꯣꯡꯗꯅ ꯈꯟꯅꯕꯒ ꯆꯩꯅꯕꯒ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯗꯤ ꯃꯤꯁꯨ ꯆꯥꯎꯔꯛ ꯁꯪꯂꯛꯂꯕꯅꯤꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯀꯌꯥ ꯐꯥꯎꯔꯛꯂꯤꯕꯅꯤ ꯃꯄꯥ ꯃꯊꯣꯡ ꯆꯥꯗꯕ ꯍꯥꯏꯕꯁꯤ ꯃꯤꯅ ꯎꯁꯤꯠꯄꯣꯠꯇꯦ ꯃꯄꯥ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯝꯗꯣꯏꯅꯣ ꯃꯁꯤꯕꯨꯅꯦ ꯃꯄꯥ ꯂꯧꯔꯝꯒꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯉꯥꯡꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯟꯅ ꯊꯤꯒꯠꯂꯛꯇꯣꯏꯁꯤ ꯃꯃꯥ ꯃꯄꯥꯅ ꯀꯝꯗꯧꯏ ꯍꯥꯏꯅ ꯊꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯅꯤ ꯅꯤꯡꯕ ꯀꯥꯏꯒꯗꯧꯔꯤꯕꯁꯤ ꯏꯅꯦꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ ꯑꯗꯨꯕꯨ ꯏꯅꯦ ꯑꯩ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯐꯅ ꯉꯥꯡꯂꯦ ꯆꯩꯔꯤ ꯂꯧꯕꯤꯗꯦ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤ ꯑꯗꯨꯅ ꯏꯅꯦ ꯑꯩꯁꯦ ꯋꯥꯈꯜꯒꯁꯤ ꯅꯣꯡꯃꯒꯤ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯂꯦ ꯈꯜꯂꯨꯕꯅꯤ ꯍꯦꯛꯇ ꯏꯔꯥꯡ ꯊꯣꯛꯐꯝ ꯑꯃ ꯍꯦꯛꯇ ꯊꯣꯔꯛꯀꯅꯤ ꯏꯔꯥꯡ ꯇꯧꯔꯛꯀꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯁꯦ ꯀꯔꯝꯅ ꯊꯦꯡꯅꯔꯨꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯍꯣꯠꯅꯧ
Hanba leitana hono. Hotnarabadi nongma natraga nongmadi. Mahai chaba soidrabani. Karisu waganu. Haujikti nachanupa ahumsu chaurakledana. Mama nangbu macha ahumna phaigak phaina ngaklagani. Khoidumnagane henjinba yararoi. Adunane warunu nungaitho. Hoi ine. Aisu wamankre. Nungaithokpa khara tamlage. Nungaithokadabani. Punsi asibune wadana leiba yabro. Nungaithosi mangai ine khoigidi. Asumna hainaduna noknarami. Numidangi matamni. Thengjalaklaba phawbada khoidum mayumdagi thokibadagi hanjilaktaba aduda machasing amadi thinbi pakhatnarami. Ima pabana yamna toina chakkanba mafamga khangbibra. Khangadi aikhoida haibiro. Aikhoi chalaga yengugi. Adu natrabadi yumda sum halakpa ngaibasinadi yararoi ima. Ibunga makhale kai yu yonbi nabok pisaki yu yon phamdane yamna toina chakkanbani. Madu nataba atopa mafamdi ima su khangdi. Napa adubu yu taptaba makai thakchilaga pukri daga taraga lairaba zana. Imadi pakhale yamna. Ima pakhatbikin kaisu tawramoi. Aikhoi amta chatuna paba thiruki. Ima yumda potharaga leibiram. Ibunga ima sulaki. Nakhoi ahum khak chatkhin. Ima leibiramo. Aikhoi paba bu soidana puraga lakjagi. Majil mana ahumna laten thawmai ama paiduna numidang athengbaduda mapabu thiba chatlami. Makhoina bisaki yumda phawba chatuna mapabu hanglami. Aba ngasai nungdang wairamga akhoi pabudu aboki pofamda laambra. Laambani. Numidang taraba phawbada yuda thakige hairambani. Ainane mayumda chatlo haina tankhibani. Adubu kaidorage. Aba akhoi pabuda haju phawba yumda hanjilaktri. Adugi thiba lakpani. Ha haju phawbu yumda hanjilaktri haiba. Adudi madi kadaida mu chatuna laikhrabazan. Laima muthokna suma thongchade da ko napado. Nakhoina dine abokna napado yuda pitha aga thare ina hairambani. Aboksune hingnanaba haiduna yu khara yonjaban. Adubu ainane napadadi yariba makai yu pidanaba tawban. Adubu mane hekta namdana thaktana chatki. Adu isusa napado karai dano nachin nanaw ahumnane amukta thihawruro. Hoyabo adudi akhoi amuk chalukige. Hoi chalo. Machil manaw ahumna lekai sinba thungna chatuna thiramli adubu mapadi thengnaramde. Tajau ngasaidagi thirisibu pabadi thengnade kamdong. Thanil henba akokpu saida thibasinadi oiraroi. Adunane aada uriba umang manba asongba swaida changaga thirurasi. Swaida na hamusu pabada mayu thakchilaga taraga leirambadagi aina purakhibani. Tajau asigi asongba jaga asida mina hainabagum tawbanine. Kaino hainagum tawe haibabo. Haidi numidangi matamda tamnai hainabani. Aduna tajau aidi changadaba kibugi silai. Hai nupa man khidrida kotomba. Aikhoi hum surisidi karige adukamna narin yaujabanu. Tamnai hairibase migi wakhalna sakalaga pankida kibani. Kaisu khanganu. Lao angta changduna yengu kisi. Ima sune yumda mathantani lehoriba. Pakhatpana loiramani. Lao Machil manaw ahumna asongba mafam aduda changduna yengluba matamda khoidumdi chawraba uchaw amagi makhongda tumduna leithoklami. Baba hawgalo kaigina suklaba mafam asidabu tumduna leithoisibo. Lao yumda chase. Oi kanana aina ukongsida nungaina tumduna leiringaida aigi tumba thugairiba nakhoi halo haibro. Baba nacha aikhoi khangbidrabra. Haujikse numidang thenglaba asida mina changnadaba ukhong asidabu tumduna leithoklamliba sibu karigin. Lao yumda pothar. Khoidum macha singna haibaga tade mana thokpa pangangda ngamlami. Adubu macha nupa ahal abungcha amadi atomba henbana konduna puraklami. Macha nupa yaima thanaldi mapana ngang saklibadu taningraduna mangda prap chatlami. Machin manaw ahumna mapabu puduna yumda halaklami. Thonggalomdagi thanil hana yumda changlakpa aduda thembi changsilaktuna hanglami. Ibungo
Napa thengneraba. Oi ma thengnajare tu. Adane tachauga tombagana thangaga purauba. Abungcha amadi henbana mapabu thangaga pusilakram. Hai. Nakoina ibuna thauleitaba makai thangaga purisi kaigin. Ha. Mina ukhumna nungaina pothajaraga leiramba sida nakoina sauhalleba isi. Yai thado. Ai thanta chachaba ngam. Nakoina paidrabasu ai chachaba ngam. Ngasai nachasing asina mapa halaktabaduda pakhachaduna nangbu maikai salai khangdaba makai thiba chaluri thengnaduna yumda pubiraklaga nangna ngangliba wangang sangang adubu kari o adubune aina haris nakhoi kanana aibu thiba lakpiu haige na thauleitana wana nabu sinjaba natro thanil mapagi wahai khonda du tabada mapanda prap thoraktuna hairei tachau aina ngasai na haikidro Masigi mise thiruraga kemta kanaba phangwe minu khangni haidana imasu yungaw base halaktabada yam wajakhidaini haujiti hala abanina pelam mana ngangthok saktorakliba wahi wata singasiga ipaga oiramdrabadine ngasaina aigi khuta siramadabani oi kariba ai sibu nangna hatkani hai ngarangi ngakha nangna napa aingondaga singnaba sar la nang ngasidi Pangal changing na batari. Nang say, nayambaga nanaw nupaga manade. Nang na ingunda mukpa mayawi. Nga sidi ne, nangag to like tek laga hatke. Sidi yamusidrene. Baba, nang ngay na kuidaw sum sagulak pa hilaglabadi ne. Nang soyre ko. Laone, nang na sawraga kaidaw na ni. Moy baba na ngangi ba wahay watado na. Nachasing asisu sawning batabani. Ngasaidagi thabak wana surubagi chak phawba chadaba makai nangbu thiba koi chatchuluraga thengnaduna purakli aduga nangna nachasing asina nangbu thibiraklani khanbagi mahutta nangna ngangsagiba mayamadubu karino hai nang sudaningdi nacha nupa asina mapa aibu usittaba makai ngasaidagi ngangise ngangidi leitana nangna aingundaga unsindana chai sai nang moina hatkani ko Yare baba, hojikse numidang thengabani. Mina taraga yam ikaise. Yare, yumda changbiro. Aduga pothabiru. Hayengadi asumna tawbase tawbiranu. Phana thak charabasu. Yumda ngana halaktuna leibiyo. Ai asumna koilaw longnobase yam hainade. Ima, changasi law. Thanel, henba, law changasi. Mapaga onsina dawba tanmanbana makoi imungda changkhirami. Asumna numid kharani de hawkre. Nongma Machil manaw ahumna thabak mafamdagi kharanganna mayumda halaktuna mamada haijarami. Ima, handakti aikhoi ichinina ahum punna arapa mafamda yum saba chakpa tare. Ima, sagadawribi mado senjaw paiba misak amagini. Aduna sel yamna phangadaba thabak. Masina chatlurabadi aikhoi nungayani. Aduna ima, aikhoi ahumna yum thadoktuna chakraga. Pabana mathong chadaba sigi mataw aduda. Ima kag thanambase pakhal. Imagi bungo. Nakhoi imagi kaisu wagan. Nakhoi tungi khandaba yadaban. Aduna ne. Nakhoi ahum chala. Ima kaisu tawrui. Adubu thabak tubu karam kandagi chatkadaban. Ima hayengdagi hawnabadi hairi. Aduna hayeng aikhoi lekai gi ta chawba kiga punna chapminagadaban ima. Oh. Adudi nakhoina punna na phinabanga do hongtok charuro. Ima kai thel dagi ngam ta leiru khige icha sing hayeng dine thabak chakhi gadabani na seima sel sing sina leibiro yare ima gi sel yauri sina leira agi ima sina leibiro sisu ima gi sel ni chamani thenbina macha sing gi thabak chalam dai da ahawba matang pizza ningduna kai thel dagi ngam leibiduna hauna thongna pizza birami mathangi nongalakpaga Macha sing buchak pizza duna chatkiba nangnana ba haiduna nganna chak ising thong thaktuna pizza birami. Ima, sel loksinbiyo. Sine imungi kari awara palebiyo. Ima, ahaw bacharaga wakhal nungaina leiram. Aikhoi yumdo thuna saba loisalamnaga sel mayam puraga laadabani. Aduga yumse phajana semjiladabani. Ima, akhoi da chawga akhoi hum halakpada imagi phajaraba phi phanik leiraktoini.
Kari machune hena khoidabagi ima. Imagi dine icha singna leirakpado iyai. Nakhoi ahum matam chana chana chak cha thaktana to. Nasado sokhangan. Icha ahum na halakpado imana ngaiduna leiramgi. Napa adusu icha singna chatlamdai asi phawpadi chathokhaningdabani. Adubune manadaga hapti mana thokpa chakre. As ima akhoi babagi wabu kashu khalurno mana thokpa bangnei lejarani. Imana ne thau sabiron. Aduga ima numidang thengna hanjalakte gaina imana thiba chakanuko. Yumdu thonglolaga nungaina tumduna leitho. Hoi hoi. Icha thalnina haibado ima tawragi. Thenbi machasingna chakhibadu yengduna lehawi machasingi mamangdadi kapningdaba saduna momon minok noktuna lehawi adubu mathamoidadi machasingbu chathaningde. Manaktada lengdana thamjaningi adubu lairaba oirubana machasingbu nungaina thambiba ngamjadre haiduna mathamoi adu nungaijaramde. Khoidumdi machasingna thabak suba mayum thadokduna chatki haibagi karisu thoksabiramde. Numit khudingi thenbigi sel namdana mundana mayu thakdoklam. Nongma numidangi matamni thenbina chak thongduna leiringai khoidum changaktuna hairai. Thenbi sel khara piro. Kaide sel no ngasai su laukraba natro. Bora singju khara yolaga tarakun phangjaba asida. Nangna nongmagi chama chani laurabadi. Karamna yum pangadawribano. Moi baba nacha sing asina miramda wana yum saba chatuna sel tadi. Masi phawbada nangna asukemna wakhal tadribasibu karigino. Nangi wa tabala kunate aise sel do piro. Aine thakningbana ngaurabani. Nangna phana ngaugira ngauroira. Leitredi leitre. Ai kadaidagi piu haibano. Sel sibu uda wada panbane haina khanbro. Nupi nang wayamna ngangini. Aina asuk fajana sel khara pira u hairaga nangna sum wa makha taraga leiri kaigino. Nangne fajana hairinga sida yaw. Sel do sasa piro. Ai chakhrage. Ngasaidagini aina sel laite hairibase. Tawsinabo oina khanbiribro. Singju bora khara yonba asina yumgi makup matam menba phawba konadraba asida. Nangna numit khudingi sel do masing khangdana lauthokduna yu thakthokduna kadaidagi chakhutga tawribano. Moi baba kharasu wakhal taba yarabani. Karigin nangna yumgi awaba kot kotana ngangaga leido. Ha nangna fana hairabasu aina nada hapkadaba nate. Aina karigi yumgi wazaruni. Nakhoina thokpa ngamna ngamnanaba sugadaba. Aduga aigi yu thaksel watpa yar. Adunane wa makha yamna tanarisi. Sel do satpiro. Karigumba sumtana raklabadi nang aigi khutta siba soiroi. O hatkiraga halu aidine sel amata laite nangonda pinaba. O nupi nang awoimaki piraroigi hairibro. Piraroi laisu laitana kadaidagi piyu haibano. Nangna phana hairabasune sel di thoaroi. Khoidum yu thakningbagi nisana ngauchatnarakpana. Magi nupina sel piyu yade haiduna. Thenbibu mathong maram khangdana thajinba phujinba horaklami. Thenbi mapuroiba kaubani makhut hande chaina khangjarami. Khoidumna thenbibu mangak sampaiduna numidang athengbadudha mapanda inthoraklami. Nang yumsida leiba yar. Aina haiba yadaba mi amata yumsida leiba yar. Chakhurjalo. Napamda nabungsing aduda tamnucho. Aina phuraga talai haina. Lawai nupi chalo. Nang nataba atopa sel paiba nupi ma lauraga nungaina lehoge. Aina di nangbo ipuroibani haina khut phawba handabani. Adubu nangdi atukemna pukchel sengdaba. Aibu tanthoklaga atopa nupi ama laugisu khanba sari. Nanggumba suningdaba yungawba nangondabu karamba nupina yabirakani. Aitanaba awaba kaya khangduna leirakibani. Yungaw thiba nangina khutta sigadabagi saru. Ai ipamda chakhini. Adugane nangna ngasi aibu phuribase ichanupa ahumna takrabadi. Nangna punsi adu loirabani haiba khang. Masidagi nang natomta panjahoro. Madudadane awaba khanglakadabani. Thenbi mabukning nungaitana athengba ahing aduda mapal tamna thuki. Thenbi na thenglaba ahing aduda mamai mamit adu sokpa makai. Mapamda lakba aduda mabung amadi mama mapa yauna pakhatnarami. Bima nangbu karino tawraklisibo. Asuk thina sokliba sibu kaidawrubogina hayo. Ima kaisu tawrubogina te. Nayanupa mathong chadabaduna phubagini. E
Madi karigi nangbu asuk thina phuriba. Nonganbadagi thabak mana ama phabu suni khangde. Aduga mayu thaknanaba sel ngahakta kangdaba makhai lauduna mayu thaktoi. Somdana machanupa ahum asina migi yum saba yawbo apang apangba thabak sudun mama aigi mateng pang ichasingna yumda leitringai asida mana mayu thakpagi sel piyu yade haidun aibu phuduna ngaksam pairaga yumdagi tanthorapani ima kari magumba laira chudatnaba mana ichabu phuraga ngaksam paiduna inthorakpagi matiklo ainadi nangbu sigi nupa asida nayum pandanaba haina phana kanna haikibani honakibani khaidoknabasu honakibani adubu nangna hanjin hanjin jensenduna lekhiba natro nangbu yamna pamjana lekhiba natro haujikti kari sare yare ima hanagi wada amu hodorana aiso sumna tawni khangba nate aduna nga haki wakhal khanthaba ngamhodaduna thokibani ima aidi khoidumna tawra isyam yaningde mabung aikhoya sukchawna leiri khangna khangna mana ichelbu asuk thina phuba aikhoi pumna makpu usitabani aduna ima aikhoi hojingbu chatuna mabu mapunsi chupagi kawba ngamlaroidaba para ama tambiba pami mani 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 ima moidamona haiba makse tahodaba yadabani tahodrabadine aikhoi bu usila oidoribani amurak phuduna ki hankrabadi matung manausu ibemada henjinba ngamloi mani ni nakhoina haribado achombani lao adudi ibungo hojingmak chatuna khoidumdo phurugadabani mauna khoina nachanupi gi soklibase hidak langta khara haptuna tawrum ngaikho nakhoina ngangnaribado chatnaba yaba nate moi baba karino icha asibu khoidumna asuk thina phuraklaba asibu aikhoina sum tumina leitho ase hairibro mema nupa yawba thabak haibase wa chap chabi loisanarase haiba matamda nupa aikhoina mayam chatuna taptaba makai phuruba yai adubu hojikti nachanupi se naya nupaga tasengna khaidoknadri aduna nakhoi nupi hana chatuna khoidumgi wangang sangang ado hana tathokho madugi matung tabadi icha nupa sing tharaga tawhangadabani thembigi mane maira paibi kharasu hatu chelaklami iche akhoi thembi bu magi nupana thina phura awi haina tai adudugi ne tabadagi akhoi chelaklibani thembiya kaino tawrisidi asumnabu asuk thina phuba haunabro mana maira paibi akhoi asuk yamna leiriba asida khoidum haiba chudatnaba lawai macha mane hekta phuba yabro iche lao hojik phawbane kaidawribanu khoidumgi yumda hojik chatuna waraklurasi ai tombiya nakhoi amukta tapthako nakhoi nupi sing chatuna khoidumga hana phajana wari sanako magi wangang sangang ado hana tathoklako madugi matung tabadi icha nupi singna tawhansi chalo mema nakhoi chaluro asumna khanaduna thembigi mama amadi mane maira paibi sing khoidumgi yumda chatlami thembigi mama amadi mane na khoidumgi yumda laktuna kaurami hai khoidum tabro nangyam thuna mapanda thorau hai kanano nungdang sida law khongido nayumga leijadrabo mi yumda laaga law khongidubu cho taningde mi tumba nungai khalakan sida kaya thami usitino yungni hema siangangse mi amana kauri hairabadi mapanda tholaktanaga tawri imungdagi hekta lawrakpini ne iche ai tawki mana tholaktaba ngambre yenge khoidum yu thausi haiba lakpani nang thakningdragana lehauragero yu thakpage nakhoina ngasaidagi kauribadu mayek sengna aingonda hairadabu aina karigi thoroidoino lai ngak leram iche tahorabra khoidumna khumlaklibadu iche mi phuba laklabadi ko khara sijinagadabani mama panda tholakisan khangani asumna makhoi masel hainaduna khoidum thorakpa ngaiduna leirami khoidum mapanda thorakpada nupi khara mangonda sauna yengduna leplaga leiramba aduda swai laurami hai kana nungdang sida nupi ngakta nakhoibu heloiro aikhoibu heloira kain hey aikhoise thembigi mani
ꯅꯪꯅ ꯀꯔꯤꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯒ ꯊꯥꯔꯛꯂꯤꯕꯅꯣ? ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯊꯦꯝꯕꯤꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯛ ꯐꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯂꯧꯔꯨꯕꯗꯒꯤ ꯋꯥꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯅꯊꯤꯕꯣꯡ ꯐꯥꯎꯕ ꯊꯥꯛꯄꯤꯔꯒ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯐꯨꯔꯒ ꯊꯥꯔꯛꯄ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯦ ꯋꯥ ꯑꯔꯦꯞꯄ ꯑꯃ ꯇꯥꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪ ꯇꯁꯦꯡꯅꯅꯦ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯑꯣ, ꯊꯦꯝꯕꯤꯒꯤ ꯃꯅꯦ. ꯏꯃꯥꯁꯨ ꯌꯥꯎꯕꯤꯔꯛꯏ. ꯑꯣ ꯏꯃꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯃꯄꯨꯔꯣꯏꯕ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯝꯅ ꯏꯟꯗꯕ ꯅꯨꯄꯤꯅꯤ. ꯑꯩꯅ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗ ꯃꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥ ꯑꯃ ꯉꯥꯡꯉꯛꯄꯒꯤ ꯑꯩꯅ ꯐꯨꯔꯒ ꯋꯥꯔꯛꯈꯤꯕꯅꯤ. ꯏꯃꯥ ꯍꯣꯏꯅꯗꯤ ꯌꯨꯝꯗꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯀꯥ ꯈꯔ ꯍꯦꯜꯂꯤ. ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯥ ꯈꯣꯏꯅ ꯈꯔ ꯋꯥꯔꯛꯄꯤꯔꯛꯎ. ꯀꯔꯤ? ꯅꯪꯅ ꯅꯌꯨ ꯊꯛꯅꯅꯕ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅꯕꯨ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯐꯨꯕ ꯆꯩꯕ ꯌꯥꯕ꯭ꯔꯣ? ꯅꯨꯄꯥ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯅꯪꯒꯤ ꯅꯇꯨ ꯅꯆꯥ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗꯕ ꯅꯪꯗꯤꯅꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗꯕ ꯃꯤ. ꯅꯪꯒꯤ ꯅꯨꯄꯤ ꯅꯆꯥꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ. ꯑꯗꯨꯕꯨ ꯅꯪꯅ ꯅꯌꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯕꯒꯤ ꯃꯇꯝꯗꯣ ꯅꯪꯁꯨꯅꯦ ꯑꯉꯝꯕ ꯁꯨꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯔꯕꯗꯤ ꯀꯔꯤꯒꯤ ꯆꯥꯎꯈꯠꯂꯣꯏ? ꯑꯩꯅ ꯁꯨꯅꯤꯡꯉꯒ ꯁꯨꯅꯤ, ꯁꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ. ꯃꯗꯣ ꯅꯈꯣꯏꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ? ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯤ. ꯑꯗꯨꯅ ꯑꯩꯗꯤ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ. ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ ꯍꯣꯏꯁꯤꯅ ꯑꯩꯒꯤ ꯃꯤꯅꯥꯏꯒꯨꯝꯕꯅꯤ. ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯐꯝ ꯊꯣꯛꯇ꯭ꯔꯣ ꯏꯅꯦꯝꯕꯣ? ꯀꯌꯥꯗ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇ꯭ꯔꯤꯕ ꯃꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ. ꯍꯥꯏ, ꯅꯪꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯡꯗ ꯇꯥꯛꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯁꯣꯏꯔꯣꯏ. ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯃꯤ. ꯑꯩꯅ ꯑꯃꯨꯔꯛ ꯈꯨꯄꯥꯛꯅ ꯊꯥꯕꯗ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯃꯃꯥ ꯐꯥꯎꯕ ꯎꯅꯤ. ꯏꯅꯦꯝꯕꯣ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ. ꯅꯈꯣꯏꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯂꯥꯛꯂꯤꯁꯤꯕꯨ ꯅꯆꯥꯅꯨꯄꯤꯗꯣ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏ ꯈꯣꯏꯗꯨꯝ, ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯄꯥꯟ ꯃꯥꯟꯕ. ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯗꯣ ꯅꯪꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯂꯧꯁꯤꯟꯕꯤꯅꯅꯕ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ. ꯅꯪꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯗ ꯏꯆꯥꯅꯨꯄꯤ ꯁꯤꯟꯅꯒꯗꯕ ꯅꯠꯇꯦ. ꯉꯁꯤꯗꯒꯤ ꯅꯪꯒ ꯏꯆꯥꯅꯨꯄꯤꯒꯒꯤ ꯃꯔꯤ ꯑꯗꯣ ꯂꯣꯏꯅꯅꯕ ꯍꯥꯏꯗꯨꯅꯅꯦ ꯋꯥ ꯂꯣꯏꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ. ꯏꯅꯦꯝꯕꯣ, ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥ ꯂꯣꯏꯁꯤꯟꯅꯔꯕꯁꯨ. ꯑꯗꯨꯕꯨ ꯊꯦꯝꯕꯤꯗꯣ ꯑꯩꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯑꯣ. ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯊꯛꯁꯦꯜ ꯄꯤꯒꯗꯕ. ꯑꯗꯨꯒ ꯅꯈꯣꯏꯗ ꯑꯗꯨꯝ ꯂꯩꯖꯈꯣ ꯌꯥꯏ. ꯍꯥꯏ, ꯅꯪ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ. ꯑꯗꯨꯕꯨ ꯅꯪ ꯁꯨꯝ ꯃꯤ ꯎꯁꯤꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯏ. ꯏꯆꯦ, ꯃꯁꯤꯗꯤ ꯀꯨꯏꯅ ꯉꯥꯡꯅꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇꯅꯦ ꯊꯣꯏꯕ ꯍꯣꯏꯗ ꯍꯥꯏꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯍꯟꯁꯤ. ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯆꯠꯂꯁꯤ. ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ. ꯈꯣꯏꯗꯨꯝ, ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯅꯤꯗꯅ ꯏꯆꯥꯅꯨꯄꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯛꯄ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯕ ꯇꯥꯕꯅꯤ ꯉꯁꯤꯗꯤ. ꯅꯋꯥ ꯑꯝꯇ ꯂꯧꯗꯦ. ꯅꯈꯣꯏꯅꯅꯦ ꯊꯥꯅꯤꯡꯕ ꯃꯤ 100-200 ꯑꯣꯏꯒꯦꯔꯥ ꯊꯥꯔꯛꯑꯣ. ꯑꯩ ꯏꯇꯣꯝꯇꯅ ꯂꯥꯟꯊꯦꯡꯅꯒꯦ. ꯑꯩꯅꯒ ꯀꯤꯗꯅ ꯂꯣꯠꯀꯗꯕ ꯈꯣꯏꯗꯨꯝ ꯅꯠꯇꯦꯀꯣ. ꯑꯩꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯈꯣꯏꯗꯨꯝ. ꯏꯅꯦꯝꯕꯣ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯤ ꯑꯩꯕꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯂꯤꯕꯁꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ. ꯅꯣꯏꯁꯨ ꯅꯌꯥ ꯅꯨꯄꯥ ꯑꯩ ꯐꯪꯖꯕꯒꯤ ꯍꯔꯥꯎꯐꯝ ꯊꯣꯛꯏ. ꯀꯔꯤꯗ ꯍꯔꯥꯎꯗꯣꯔꯤꯕ? ꯌꯨꯃꯥꯏ ꯆꯦꯟꯕ ꯃꯊꯣꯡ ꯆꯥꯗꯕ ꯅꯪꯕꯨ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯅ ꯐꯪꯂꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎꯒꯗꯧꯔꯤꯕꯅꯣ? ꯍꯩ, ꯅꯪꯒꯨꯝꯕ ꯃꯤꯔꯦꯝ, ꯅꯪꯉꯣꯟꯗ ꯏꯆꯥꯅꯨꯄꯤꯁꯦ ꯂꯩꯔꯨꯗꯅꯅꯦ ꯃꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯁꯤꯅꯤ, ꯉꯁꯤꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯅꯪꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯕꯅꯤ. ꯅꯪ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯅꯨꯄꯤꯕꯨ ꯀꯧꯕ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤꯅꯦ ꯅꯪ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯨ. ꯂꯥꯛꯑꯣꯏ. ꯑꯩꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ. ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯤꯕꯅꯤ. ꯑꯩꯈꯣꯏꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯄꯥꯝꯗ꯭ꯔꯦ. ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯨ. ꯂꯩꯇꯦꯗ ꯍꯥꯏ. ꯁꯦꯜ パイꯗꯕꯤ ꯃꯥꯕꯨ ꯌꯨꯝꯗ ꯊꯝꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯇꯥꯟꯊꯣꯛꯈ꯭ꯔꯗꯕꯅꯤꯅ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯌꯨꯊꯛꯁꯦꯜ ꯄꯤꯕ ꯉꯝꯕꯤ
ꯁꯦꯜ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯁꯤꯜꯂꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯒ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯅꯪ ꯐꯖꯅ ꯃꯤꯗꯤ ꯎꯁꯤꯠꯇ꯭ꯔꯦꯅꯦ꯫ ꯐꯩꯀꯣ, ꯅꯪ ꯉꯥꯡꯉꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤ꯫ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕ ꯅꯉꯛ ꯑꯗꯨ ꯂꯩꯊꯦꯛꯂꯒ ꯍꯥꯠꯀꯗꯕ꯫ ꯂꯩꯔꯝꯃꯨ ꯅꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ꯫ ꯂꯩꯔꯝꯒꯅꯤ, ꯑꯩ ꯆꯦꯜꯂꯣꯏ ꯏꯅꯦꯝꯄꯣꯛ꯫ ꯏꯅꯦꯝꯄꯣꯛ ꯍꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯡꯗꯕꯁꯤꯡꯗꯣ ꯊꯥꯔꯛꯑꯣ꯫ ꯑꯩ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯐꯩ, ꯈꯪꯅꯤꯗꯅ꯫ ꯊꯦꯝꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯦꯁꯤꯡꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤ꯫ ꯈꯣꯏꯗꯨꯝ ꯃꯥꯅ ꯉꯥꯡꯕ ꯌꯥꯕ ꯃꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯒ ꯃꯇꯨꯡꯗ ꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯤꯡꯗꯨꯕꯨ ꯑꯋꯣꯏꯕꯃꯛꯀꯤ ꯂꯥꯛꯇꯣꯏꯖꯥꯠꯂꯥ? ꯑꯩꯕꯨ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯀꯗꯥꯏꯗꯅꯣ ꯂꯣꯠꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯅꯨꯄꯥꯅ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯔꯒ ꯂꯣꯏꯔꯦ꯫ ꯃꯤꯅ ꯎꯁꯤꯠꯇꯅꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯅꯤꯡꯗꯦ꯫ ꯉꯁꯤꯗꯤ ꯅꯨꯄꯤꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ, ꯋꯥꯏꯗꯨꯝ ꯁꯪꯉꯤ꯫ ꯍꯌꯦꯡꯗꯒꯤ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕꯤ ꯑꯃ ꯊꯤꯕ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯣꯛ ꯐꯥꯔꯒ ꯆꯦꯟꯁꯤꯜꯂꯛꯑꯒ ꯂꯣꯏꯔꯦ꯫ ꯃꯁꯤꯅꯤꯗꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯈꯣꯏꯗꯨꯝ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯝꯃꯤ꯫ ꯊꯦꯝꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯦ ꯃꯌꯨꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯜꯂꯛꯇꯨꯅ ꯈꯣꯏꯗꯨꯝꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯕꯥꯕꯥ, ꯑꯁꯨꯛ ꯊꯤꯅ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯂꯛꯂꯕ ꯐꯥꯎꯕꯗ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗ꯭ꯔꯣ? ꯑꯣ, ꯑꯗꯨꯁꯨꯅꯦ, ꯑꯇꯣꯞꯄꯗ ꯍꯥꯏꯕꯒ ꯅꯠꯇꯦ, ꯏꯃꯥꯡꯃꯛꯇꯗꯕꯨ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯊꯤꯕ ꯉꯥꯡꯂꯛꯂꯤꯕꯁꯤꯡ ꯑꯗꯣ ꯑꯩꯗꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯐꯔꯦ, ꯈꯣꯏꯗꯨꯝꯅ ꯑꯗꯨꯛ ꯍꯥꯛꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯂꯕꯅꯤꯅ ꯏꯆꯥꯁꯥ, ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯅꯈꯣꯏ ꯆꯠꯇꯨꯅ ꯈꯣꯏꯗꯨꯝꯗꯣ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯨꯆꯣ꯫ ꯃꯗꯨꯗ ꯈꯪꯒꯅꯤ ꯑꯩꯁꯨ ꯃꯄꯥꯅꯤ꯫ ꯏꯆꯥꯁꯦ ꯃꯄꯥ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯖꯔꯝꯕ ꯏꯆꯥꯅꯤ꯫ ꯃꯥꯅ ꯐꯥꯗꯨꯅ ꯂꯧꯈ꯭ꯔꯒ ꯑꯁꯨꯛ ꯊꯤꯅ ꯐꯨꯗꯨꯅ ꯊꯥꯔꯛꯂꯤꯕꯁꯦ ꯑꯩꯅ ꯌꯦꯡꯕ ꯉꯝꯗꯦ, ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯏꯆꯥꯁꯥ, ꯅꯆꯟꯅꯨꯄꯤꯕꯨ ꯊꯤꯅ ꯐꯨꯔꯛꯂꯤꯕ ꯈꯣꯏꯗꯨꯝꯗꯣ ꯃꯈꯨꯠ ꯃꯈꯣꯡ ꯊꯨꯗꯦꯛꯎꯁꯨ ꯆꯠꯂꯣ꯫ ꯕꯥꯕꯥ, ꯑꯩꯈꯣꯏꯗꯤ ꯃꯈꯨꯠ ꯊꯨꯗꯦꯛꯄꯒ ꯅꯠꯇꯦ, ꯍꯤꯡꯅ ꯂꯩꯅꯨꯡꯗ ꯐꯨꯝꯒꯦ ꯈꯟꯖꯔꯤꯕꯅꯤ꯫ ꯅꯈꯣꯏꯅꯅꯦ ꯍꯥꯠꯀꯦꯔꯥ ꯇꯨꯞꯀꯦꯔꯥ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯨꯔꯣ꯫ ꯃꯗꯨꯗ ꯊꯣꯔꯛꯄ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥꯅ ꯃꯥꯌꯣꯛ ꯌꯥꯒꯅꯤ꯫ ꯆꯠꯂꯣ꯫ ꯐꯒꯅꯤ ꯕꯥꯕꯥ, ꯅꯆꯥ ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯊꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯤꯡꯅ ꯈꯣꯏꯗꯨꯝꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯆꯠꯈꯤ꯫ ꯈꯣꯏꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯈꯔꯅ ꯀꯟꯅ ꯀꯧꯔꯛꯄ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ ꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ? ꯑꯍꯤꯡꯁꯤꯗꯕꯨ ꯑꯩꯕꯨ ꯀꯧꯔꯛꯏꯁꯤꯕꯣ? ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯛ ꯅꯨꯄꯤꯁꯤꯡꯗꯣ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯍꯟꯗꯛꯇꯤ ꯁꯨꯛꯇꯣꯛ ꯍꯦꯛ ꯊꯣꯛꯑꯣꯏ, ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯀꯦ꯫ ꯀꯧꯕ ꯋꯥꯔꯒ ꯃꯔꯥꯏꯅ ꯆꯠꯆꯈꯤꯅꯤ꯫ ꯑꯩ ꯈꯣꯏꯗꯨꯝ, ꯇꯥꯕ꯭ꯔꯣ? ꯅꯪ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ꯫ ꯑꯣ, ꯀꯅꯥꯅꯣ? ꯑꯩꯗꯤ ꯅꯈꯣꯏꯅ ꯐꯅ ꯀꯧꯔꯕꯁꯨ ꯊꯣꯛꯂꯛꯀꯗꯕ ꯂꯩꯇꯦ꯫ ꯅꯨꯡꯗꯥꯡꯁꯤꯗ ꯄꯪꯂꯥꯎ ꯂꯥꯎꯒꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯌꯨꯝꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯨꯆꯣ ꯌꯥꯗ꯭ꯔꯣ? ꯍꯟꯗꯛꯀ ꯀꯧꯔꯛꯂꯕꯗꯤꯅꯦ ꯅꯈꯣꯏ ꯈꯣꯏꯗꯨꯝ ꯑꯩꯒꯤ ꯆꯩ ꯆꯥꯔꯒ ꯍꯟꯒꯅꯤꯀꯣ꯫ ꯆꯠꯂꯣ꯫ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯕꯅꯣ? ꯏꯅꯥꯎꯁꯥ, ꯀꯧꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯃꯁꯤꯗꯤꯅꯦ ꯊꯣꯡ ꯆꯦꯛꯇ ꯅꯝꯈꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯁꯣꯔꯣ ꯆꯤꯡꯉꯒ ꯄꯨꯊꯣꯔꯛꯎ ꯆꯠꯂꯣ꯫ ꯐꯒꯅꯤ ꯇꯥꯆꯧ, ꯑꯩꯈꯣꯏ ꯍꯦꯛꯇ ꯆꯤꯡꯊꯣꯛꯑꯒꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯁꯤꯗ ꯍꯥꯠꯂꯒ ꯊꯅꯝꯃꯁꯤ꯫ ꯅꯨꯄꯥ ꯈꯔꯅ ꯈꯣꯏꯗꯨꯝꯒꯤ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯒ ꯈꯣꯏꯗꯨꯝꯕꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝ ꯇꯨꯝꯂꯤꯉꯩꯗ ꯃꯈꯣꯡ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯏꯃꯥꯡ ꯃꯥꯡꯂꯝꯃꯤ꯫ ꯑꯩ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯃꯤꯒꯤ ꯊꯣꯡ ꯅꯝꯈꯥꯏꯔꯒ ꯑꯩꯕꯨ ꯈꯣꯡ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯁꯨꯃꯥꯡꯁꯤꯗ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯕꯨ ꯅꯈꯣꯏ ꯅꯊꯧ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ? ꯍꯥ? ꯅꯈꯣꯏ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯄꯣꯠ ꯍꯨꯔꯥꯟꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯦ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯊꯤꯕꯗ ꯃꯄꯥꯟꯗ ꯂꯩꯕ ꯉꯥꯅꯨ ꯌꯦꯟ ꯍꯨꯔꯥꯟꯕꯗ ꯅꯠꯇꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯐꯥꯎꯕ ꯍꯨꯔꯥꯟꯒꯦ ꯇꯧꯔꯛꯏꯅꯦ꯫ ꯉꯝꯃꯤꯗꯀꯣ ꯅꯈꯣꯏꯁꯦ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯈꯜꯂꯨꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯦ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯁ, ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ? ꯍꯩ, ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯑꯃꯠꯇ ꯍꯨꯔꯥꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯒ ꯅꯈꯣꯏꯒ ꯁꯥꯎꯅꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ? ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯕꯁꯨ ꯀꯩꯝꯇ ꯂꯩꯇꯦ꯫ ꯀꯣꯜꯂꯤꯛ ꯈꯔ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯄꯨ꯫ ꯑꯩꯁꯨ ꯌꯨꯊꯛꯁꯦꯜ ꯑꯝꯇ ꯂꯩꯇꯦ꯫ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯌꯨꯝꯒꯤ ꯃꯥꯟ ꯆꯥꯡ ꯀꯥꯏꯔꯒ ꯊꯛꯄ ꯍꯧꯔꯛꯑꯗꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅꯗꯤ ꯄꯨꯈꯤꯅꯨ꯫
Kayno, maana mathong maram khangdaba wa mayam am ngangisina, tachau. Magi se khoida nisa khairaga leiri, phuba hekta horasi. Ngaiko, ai mangonda wahang khara hangkige. Ai khoidom, ai khoi se huran banate. Thembi gi mabung singni. Ai khoina lakliba se nang kari gini haina khali. Kari, thembi gi mabung singni haiba. Adudi ibai hoi oire. Ibai, kuireda, isen ibai thengna kidaba. Ado kari thabak leiragi. Nungdang athengba sida nasen unaba lakli sibu hayeng ana lakpiba yadabro. Tachau. Magi se khangsina daba saraga nanthokduna jengkinaba toksinaribani. Hekta halasiba. Ngaiko. Ai khoidom. Nangi natat loina khangi. Ai khoina nangna fana nanthoknaba honarabasu. Ngasidi nang akhogi khutagi nanthokpa ngamaroi. Ibai hoina haibiriba wafam singado. Aidi wakal taba ngamji. Aibu kari iragino. Ibai hoina hatke tupke haibiriba duwa. Nasendi mingonda nongmata lanjaba misakni. Kaya datat hairiba minoni. Nang kari gilaloi. Nang na aikhoigi ichal nupi amata yaujabi numit thagomna yengjaribi ichal adubu nang na pharaga laukhraga. Ngasina nang na ichal bu aduk thina phuduna mangaksam pairaga inthokpirakpagi nangi kari na tikle. Aduna nang ngasidi nakong na khut thudektuna hing na phumlaga hatpa tabani. Ibai sing nasengi wase amda tabikho. Aina na chanupi phurubagi maramdo hana amukta tabikho. Aduga achumchumda adu ibai hoina su khara lepiyu. Karigi achumchumda nangna lale haina khangladuna laklabani. Aikhoi nangi wa taba lakpa nate. Nangbu hatke haina laklibani. Nate ibai. Amukta asawadu pathabiyu. Nasengi wase tabikho. Aduga kona hatbagi waridu sanasi. Ibai. Aina na chanupida sel khara piyu haijaba khaktani. Maduda mana mapuroiba aibu usit thawaidana nganglakpa wangangado. Aduda aina sauraduna phuduna tankibani. Aduga ibai. Nasendi hauji nachanupiga mari amata leinadre. Nachanupido aya mohanasu kaubaga laaroi. Aidi nupi sel paibi ama lauraga haujikti yungase mathon saba horani hairiba. Aduna kanade nakhoisu lengbikro. Aingonda phuraga nachanupina soklibado. Khudakta hanjingadabasu nate. Aduna ibai sing lengbiro. Khoidom. Nangse phajana mi usitrene. Adudi nang ngasidi nathwai lan bataredana. Hanadagi ichalbu phakibagi phuningbuna leirab. Kuirabani. Nang ngasidi hanagi supunna phugalakpa tareda. Inausa masi phujilo. Mabai sing aduna khoidumbu phuba horaklami khoidum phana kanna masu mansinduna phunanaba honarami. Adubu masadu yugi mayakna lepa phawpa ngamlamde. Mabai sing aduna phubada khoidum hojikti kanbinaba lawba horaklami. Mana sum kana lawbada mi sing sotaba honaraklami. Hai lawgano tachau. Mana lawbada mi soidana lakpa tari. Mase machinban menduna hathawrasi. Yumthangnabada natana lekai mi phawba khoidumna kana law khongba aduda loina cheneraklami. Haujikti thembigi mabung singna khoidumbu phubadu ubada miyam chensilaktuna khamlami. Mayamna akhoi thabakta yetpirakano. Khoidumbu aikhoina phuribase maralgi matungina phuribani. Aduna mayam chapikhro yare. Ibungo maran phana leirabasu khoidumse akhoi lekai mi amani. Aduna phatanungda thokpada lekai se punna chenagadawribani. Ibungo hoina mi amabu hekta laklaga phuba cheiba tawbati. Lekai ama ichau chawna pali. Tumina yengduna leigadrane. Aduna ibungo hoina khoidumbu phuribagi maramdi. Lekai miyamda khanghanduna aphapata tanaba yai. Mayam. Aikhoi se thembigi mabung ngaktani. Aikhoi gi ijaladubu ngasi numidang wairamaduda khoidumna. Mayu thakbagi sel pite haiduna thina minungsi leitana phuduna thabirage. Madudabu karamna mabungna tumina leithokani. Adugini aikhoina ngasi khoidumbu hatlage haina laklibasi. Ibungo nakhoina sauribado maram chai. Ichalbu sokla pallabada mabung kanana tumina yengduna leiba ngamgani. Ibema thembido akhoisu khangi. Yamna akhangkanba nupini. Macha ahumgi hotnabada wajaraklaba nupi amani. Aikhoisu ne khoidumse phatte khang. Adubu ibungo khoidumbu hatlaga karibu kanagani. Adugi saru
ꯈꯣꯏꯗꯨꯝ ꯃꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯍꯟꯗꯨꯅ ꯅꯆꯟꯅꯨꯄꯤꯕꯨ ꯂꯧꯈꯠꯄꯤꯕ ꯂꯥꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏ ꯁꯥꯁꯤꯗ ꯏꯆꯟꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕ ꯄꯥꯝꯗꯦ. ꯑꯩꯈꯣꯏ ꯃꯥꯕꯨ ꯍꯥꯠꯄ ꯂꯥꯛꯄꯅꯤ. ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯃꯥꯕꯨ ꯍꯥꯠꯄꯅꯤ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯈꯣꯏꯗꯨꯝꯁꯦ ꯁꯤꯟꯅꯕꯤꯌꯨ. ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯕꯨ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯍꯥꯠꯀꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯖꯔꯣꯏ. ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯔꯤꯕ? ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯅꯤꯡꯗꯦꯅꯦ. ꯏꯆꯜꯗꯨꯕꯨ ꯊꯤꯅ ꯐꯨꯆꯩꯕ ꯃꯇꯝꯗꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯊꯣꯛꯂꯛꯇꯨꯅ ꯀꯟꯕꯤꯗꯦ. ꯑꯗꯨꯒ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯑꯁꯤꯕꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯀꯟꯕꯤꯔꯤꯅꯤꯅꯦ. ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ. ꯑꯩꯈꯣꯏꯁꯨ ꯏꯆꯜ ꯊꯦꯝꯕꯤꯕꯨ ꯃꯄꯨꯔꯣꯏꯕꯅ ꯐꯨ ꯆꯩꯔꯦ ꯈꯪꯂꯝꯂꯕꯗꯤ ꯊꯣꯛꯂꯛꯇꯨꯅ ꯀꯜꯂꯝꯒꯅꯤ. ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯥꯍꯧꯗꯕꯅꯤꯅ ꯈꯪꯖꯍꯧꯗ ꯇꯧꯕꯅꯤ. ꯏꯕꯨꯡꯉꯣ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯏꯕꯨꯡꯉꯣ ꯍꯣꯏꯁꯨ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕꯤꯗꯨꯅ ꯍꯟꯕꯤꯔꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯏꯆꯜꯕꯨ ꯂꯧꯈꯠꯄ ꯂꯥꯛꯆꯒꯦ. ꯏꯕꯨꯡꯉꯣ, ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯍꯜꯂꯔꯣꯏ. ꯈꯣꯏꯗꯨꯝ, ꯅꯪ ꯅꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯕꯗꯤ ꯍꯥꯠꯇꯣꯛꯈꯤꯕ ꯌꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯪ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯟꯕꯤꯕꯅꯤ. ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯕꯥꯏꯁꯤꯡ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ. ꯏꯕꯥꯏ, ꯅꯁꯦ ꯂꯥꯜꯂꯦ. ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯦꯝꯕꯤꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯖꯔꯔꯣꯏ. ꯏꯕꯨꯡꯉꯣ, ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯅꯤꯅ ꯅꯈꯣꯏꯅꯁꯨ ꯉꯥꯛꯄꯤꯔꯣ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ. ꯐꯔꯦ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯉꯥꯛꯄꯤꯔꯕꯅꯤ. ꯑꯗꯨꯒ ꯈꯣꯏꯗꯨꯝ, ꯅꯪꯉꯣꯟꯗꯗꯤ ꯏꯆꯜꯕꯨ ꯀꯩꯗꯧꯅꯨꯡꯗ ꯁꯤꯟꯅꯔꯔꯣꯏ. ꯅꯪ ꯑꯃꯨꯛ ꯏꯆꯜꯕꯨ ꯀꯧꯕ ꯂꯥꯛꯄ ꯌꯥꯔꯣꯏ. ꯏꯅꯥꯎꯆꯥ, ꯆꯠꯁꯤꯂꯥꯎ. ꯈꯣꯏꯗꯨꯝ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ. ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯕꯗꯤ ꯃꯗꯨꯒꯤ ꯁꯔꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯁꯨꯔꯤ ꯉꯥꯝꯂꯤꯕꯗꯨꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯅ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯀꯅꯤ. ꯍꯦꯔꯥ ꯈꯨꯔꯥ, ꯅꯊꯧ ꯅꯠꯇꯦꯗ. ꯑꯩꯅ ꯁꯨꯅꯤꯡꯉ ꯁꯨꯅꯤꯡꯗ ꯇꯣꯛꯀꯅꯤ. ꯑꯩꯅ ꯊꯕꯛ ꯁꯨꯕ ꯁꯨꯗꯕ ꯈꯨꯔꯥꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ? ꯑꯗꯨꯝꯅꯒ ꯉꯥꯡꯂꯛꯂꯕꯗꯤ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ. ꯍꯩꯃꯥ, ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯦ. ꯍꯧꯖꯤꯛꯇ ꯃꯕꯥꯏ ꯃꯌꯥꯝꯅ ꯆꯪꯂꯒ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯗꯒ ꯎꯡꯈꯠꯂꯛꯇꯅ ꯋꯥꯒ ꯉꯥꯡ ꯁꯥꯔꯗꯅ. ꯑꯩꯕꯨ ꯅꯈꯣꯏꯗ ꯀꯟꯕꯤꯌꯨ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕ꯭ꯔꯣ? ꯅꯈꯣꯏꯅ ꯅꯊꯧ ꯂꯩꯇꯕ ꯃꯈꯩ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯈꯣꯏꯗꯨꯝ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯪꯅ ꯃꯊꯧ ꯂꯩꯇꯕ ꯃꯤꯔꯦꯝ ꯑꯣꯏꯅ ꯈꯟꯕ꯭ꯔꯣ? ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯒꯤ ꯍꯥꯏꯔꯕꯗꯤ ꯉꯁꯥꯏꯅ ꯍꯥꯠꯍꯜꯂꯝꯕꯁꯨ ꯌꯥꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅꯤ ꯈꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯀꯟꯕꯤꯕꯅꯤ. ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯩꯒꯤ ꯌꯨꯝꯁꯤꯕꯨ ꯅꯈꯣꯏꯅ ꯂꯩꯕꯤꯈꯤꯕ꯭ꯔꯣ? ꯅꯈꯣꯏꯅ ꯑꯗꯨꯛ ꯆꯥꯎꯅꯒ ꯉꯥꯡꯉꯤꯗꯨꯕ? ꯑꯩꯕꯨ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤꯒꯁꯨ ꯍꯥꯏꯔꯤ. ꯀꯅꯥꯅꯣ? ꯅꯔꯤꯜ ꯂꯩꯕ ꯑꯝꯇ ꯊꯣꯔꯛꯎꯅꯦ. ꯉꯝꯃꯗꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯎ ꯂꯥꯎꯅꯦ. ꯑꯁ ꯈꯨꯔꯥ, ꯃꯁꯤꯒꯤ ꯃꯤꯗꯥ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯌꯥꯝ ꯆꯠꯅꯔꯁꯤ. ꯌꯨꯝꯗ ꯍꯟꯅꯔꯁꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯪꯕꯤꯔꯣ. ꯈꯣꯏꯗꯨꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯟꯕꯤꯒꯦ ꯈꯟꯕꯤꯔꯅꯨ. ꯐꯅ ꯂꯥꯎꯔꯛꯂꯕꯁꯨ ꯅꯥꯗꯒ ꯍꯥꯞꯄꯤꯔꯨꯔꯅꯨ. ꯈꯣꯏꯗꯨꯝ, ꯅꯪ ꯉꯁꯤꯗꯒꯤ ꯂꯣꯏꯔꯕꯅꯤ. ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯥ 3 ꯑꯗꯨꯗ ꯍꯜꯂꯛꯈꯤꯁꯅꯨ. ꯈꯪꯒꯅꯤ. ꯇꯨꯡꯗ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯕ ꯅꯣꯡꯃꯗꯤ ꯐꯪꯉꯛꯈꯤꯒꯅꯤ. ꯈꯣꯏꯗꯨꯝꯒꯤ ꯂꯝꯆꯠꯇꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯌꯥꯅꯤꯡꯂꯝꯗꯦ. ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯦꯝꯕꯤꯁꯨ ꯃꯄꯥꯝꯗ ꯃꯄꯨꯔꯣꯏꯕꯅ ꯊꯤꯅ ꯐꯨꯔꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯈꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯔꯝꯃꯤ. ꯈꯣꯏꯗꯨꯝ ꯃꯌꯨ ꯊꯛꯅꯤꯡꯂꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯌꯨꯝꯒꯤ ꯄꯣꯠꯆꯩ ꯌꯣꯟꯊꯣꯛꯇꯨꯅ ꯃꯌꯨ ꯊꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯃꯤꯅ ꯈꯣꯏꯗꯨꯝꯕꯨ ꯎꯔꯒ ꯉꯥꯡꯅꯔꯝꯃꯤ. ꯃꯁꯤꯒꯤ ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ. ꯃꯇꯨ ꯃꯆꯥꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ. ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯦ. ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕꯤ ꯑꯗꯨꯕꯨ ꯃꯥꯅ ꯊꯤꯅ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯈꯤ ꯍꯥꯏꯔꯤꯅꯤ. ꯑꯩꯈꯣꯏꯁꯨ ꯐꯨ ꯆꯩꯕꯗꯣ ꯈꯪꯍꯧꯗ꯭ꯔꯕꯅꯤꯅ ꯈꯥꯝꯕꯁꯨ ꯆꯪꯕꯤꯍꯧꯗ꯭ꯔꯦ. ꯏꯕꯦꯝꯃ ꯊꯦꯝꯕꯤꯗꯣ ꯕꯣꯔꯥ ꯁꯤꯡꯖꯨ ꯈꯔ ꯌꯣꯜꯂꯤꯉꯩꯗꯗꯤ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯈꯤꯕꯅꯤ. ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯊꯦꯝꯕꯤꯅꯤ. ꯃꯁꯤꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯈꯣꯏꯗꯨꯝ ꯍꯥꯏꯕꯁꯤꯅ ꯂꯧꯔꯨꯕꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯊꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯣ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯤ. ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯕꯨ ꯃꯄꯥꯅ ꯐꯨꯔꯒ ꯇꯥꯟꯈꯤ ꯍꯦꯛ ꯈꯪꯕ ꯃꯤꯀꯨꯞꯇ ꯃꯆꯥꯁꯤꯡ ꯑꯗꯨꯅꯅꯦ ꯃꯄꯥ ꯑꯁꯤꯕꯨꯁꯨꯅꯦ ꯃꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯈꯤꯒꯗꯧꯔꯤꯕꯅꯤ. ꯀꯅꯥꯅꯕꯨ ꯋꯥꯔꯧꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯋꯥꯅ ꯃꯤꯔꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯅꯅꯕ ꯍꯣꯠꯅꯔꯤ. ꯁꯦꯜ ꯇꯥꯜꯂꯨꯂꯒ ꯍꯜꯂꯛꯄꯗ ꯏꯃꯥꯕꯨ ꯈꯧꯔꯥꯡꯅ ꯎꯅꯤꯡꯗꯨꯅ ꯍꯟꯖꯔꯛꯄꯗ ꯃꯄꯥꯅ ꯊꯤꯅ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯂꯝꯒꯗꯕꯗꯣ ꯑꯩꯗꯤꯅꯦ ꯍꯟꯕꯨ ꯍꯜꯂꯛꯈꯤꯁꯅꯨ ꯍꯥꯏꯔꯤꯕꯅꯤ. ꯊꯣꯛꯈꯤꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅꯅꯦ ꯇꯝꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯅꯦ ꯈꯣꯏꯗꯨꯝꯁꯦ ꯑꯝꯇ ꯄꯦꯟꯅ ꯐꯨꯍꯟꯒꯦ. ꯑꯗꯨꯅ ꯐꯔꯅꯤ. ꯍꯥꯏꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯏꯅꯦꯍꯤ.
Inesing nungairibro. Hai Khoidum. Nang nungayo. Kharada ngairi. Namitagi napi taraga punsi chupa lengadab. Nangi nupi amadi nachana phana kana wakhal tana na bangang saklabasu laudi. Nang madugi mahi phanglakani ko yamdre. Ine aidi nungai khini kaino. Ai hojikti itusu ichasu amata leitrabanina yamna iningtamna nungaina leijari haitare. Nangna nungairibado matam kharadagini. Hojikti nangna nayumgi pochai khudingma yonduna nungai thoklaba natro. Khara leiradi nang yamna ningamdaba. Yamna wan sigadawribani. Nachasingsu hojikti halaklani. Nongmadi nachasingna halakpada nangbu karini haina khumgadawribano. Adugibu ine kaino. Namado aina tanthokre. Nakhoisu yumda leiranu chakro haraga loi. Ine aidi daka amda tade. Aigi itu ichaga mawa amta laude. Aduga ine aigi ichanupa ahumda aina ne wahang ama hangani. Madudi aigi yugi shel nungtigi hunge hairagadi. Nakhoi leibe yagani. Natrabadi leibe yaroi haigadawribani. Kayada minungsi khangdriba mino. Hai nang ne hek pokjariba nachani ne. Nachasing phawba nungsiba ngamdaba. Nang musaga chap manai ne. Nang na tawriba singdo nachasing na khangbada. Nang phawba hatkiba yai. Nang chakro chalo. Nasakto yengningdi. Siga ijana sina tawrisi. Ine noina ngangningba ngangjaw. Tagadaba ina tabidraga lori. Ngangu. Sidawba kuidraba ahal noina ngangbubu ngangjaw. Aidi sibiroi. Tomba. Nang thengnaba yam phari. Nangbu pisakol ama lehogiro. Kadaidagi pisakol no haisita khoidom. Nataimana sarambagi ama lei. Adudo yontokadoribani. Nang launingadi lahoro. Ta khoidom. Nangbu itaima mapamda chakibadagi yumgi araiba pochaisingse loina yolaga hingaba. Hoine, masini, matamgi ngamnabani. Ado nang laudoira lauroidoribra hairo. Aigidi kaimta kaidi. Atopa lauge haiba mi yamna le. O yare. Atopa de yonkro. Ekoi pamdri. Ta khoidom. Ai chalukiki. Tabag yam chili. Khoidom hojikti mayumge araiba pochai yonduna nungaina mayu thaktuna leirami. Asamna tha kaya ama haukraba matungda. Nongma. Yamna thazadana thinbigi machanupa ahumdo. Mayumda halaklami tabak suba loiraduna. Tachau. Aikhoina leirakliba phise. Aikhoi imada yam pakcharani. Hojikti aikhoi humna talakliba selasina thabak mana ama phabu sudrabasu. Law inkol kaya leishinduna aikhoi ima baba amadi ichil ino. Aikhoi punna nungaina hingani ko. Atomba. Hojikti aikhoina wajarakpagi wajamal phanglagadabani. Imana aikhoibu khawrangna ngairamani. Khare thuna chalasi. Hoi tachau. Aikhoi pabado yungauraga leiramdoribra. Mada ngangnani khanbada hepwai. Pabasu ahlu shalaklabanina wakhal tarani. Yumda handuna phasana hairasi. Aduda pabasu wakhal tarakani khali. Asumna machil manaw ahumna wari sanaduna sum lakpana lekai yaurakli. Ine kaithil chatpiruriro. Haima. Abungcha thanil nakhoi ahum thabak suba hala abo. Hoine aikhoi thabak suba loireduna yumda hala abani. Adoine aikhoi mabu singju bora yolhauribra. Ibungo ine buna khoida kari haina tamsige. Ine kaidawrage. Kari thoklabage. Aikhoi mabu masangam hodabra. Ibungo ine na khoida wari pomba mayik singna lige. Nakhoi ni yum thadokduna thabak suba chakhiba numit kharani leiraba matungda. Nongma na pana numidang matam amada. Asumna thokiba thodok pomba machanupada loina lirame. Machil manaw ahumna wari do taabada mapabo aduki matik yamna warorami. Thanil saubuna mai horami. Ine saadubu karigi lekai miyamna kanbiribano. Maabu halamlabli pengadabani. Ma hauji kadaidi lehobagi. Inina sengna tambiyo. Maabu halaga imabu phukibagi penalaman khongi. Ine aikhoina ngasi phawba phana phatrabasu. Ipani haiduna phana sauningba pendaba kaya thamoida thamjinduna. Nongmadi wakhal tarakani khanduna leibani. Adubu aikhoi hotnabada wajaraklabi imabu adu thina phubiduna tanthoki haiba wahai se tabada. Macha oiba aikhoi thamoi puba thangba ngamjaine. Sado yumda lehobra. Kadaida lehobagi. Saduna ne namabu tathokraba matungda
ꯌꯨꯝꯒꯤ ꯑꯔꯩꯕ ꯄꯣꯠꯆꯩ ꯃꯈꯩ ꯂꯣꯏꯅ ꯌꯣꯟꯊꯣꯛꯇꯨꯅ ꯃꯌꯨ ꯊꯛꯇꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯉꯥꯎꯆꯠꯂꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯁꯦꯜ ꯅꯤꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯥ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗꯨꯗ ꯂꯩꯔꯝꯒꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯗꯥꯔꯤꯗ ꯃꯐꯤ ꯃꯔꯣꯜ ꯁꯦꯒꯥꯏꯕ ꯆꯃꯣꯠꯅꯔꯕ ꯃꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯈꯣꯏꯗꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯕꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯅꯈꯣꯏ ꯍꯜꯂꯛꯑꯦꯗꯅ, ꯂꯥꯛꯑꯣ ꯏꯄꯥ ꯀꯣꯟꯈꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯅꯪꯒ ꯑꯩꯈꯣꯏꯒ ꯀꯩꯁꯨ ꯃꯔꯤ ꯊꯣꯛꯅꯗꯦ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯝꯅ ꯏꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ, ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯪꯕꯨ ꯏꯄꯥꯅꯤ ꯍꯥꯏꯕ ꯏꯀꯥꯏꯖꯩ꯫ ꯅꯆꯤꯟꯗꯨꯅꯒ ꯅꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯨ, ꯇꯨꯀꯠꯆꯩ꯫ ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯏꯄꯥ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯅ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯄꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯤ꯫ ꯅꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯤ꯫ ꯅꯪꯅ ꯋꯥꯍꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯦꯛꯇ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯀꯥꯎꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ? ꯅꯪꯅ ꯏꯃꯥꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯈꯤꯕꯗꯣ ꯅꯪꯉꯣꯟꯗꯁꯨ ꯆꯞ ꯆꯥꯅ ꯄꯤꯒꯅꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯇꯧꯕꯤꯔꯛꯂꯕꯒꯦ? ꯋꯥꯖꯔꯨꯂꯕ ꯏꯃꯥꯅ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃꯂꯥꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯕꯨ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯉꯝꯗꯦ꯫ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯁꯥꯅꯤ꯫ ꯅꯪꯗꯤ ꯅꯊꯟꯇꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯦꯟꯒꯗꯕꯅꯤ꯫ ꯅꯠꯇꯦ ꯏꯆꯥꯁꯥ, ꯅꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯤ꯫ ꯑꯩꯕꯨ ꯏꯟꯊꯟꯗ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯄꯥ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯁꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯕꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯅꯄꯥ ꯑꯩꯁꯦ ꯆꯥꯛꯁꯨ ꯆꯥꯕ ꯐꯪꯂꯛꯇꯕ ꯀꯨꯏꯔꯛꯂꯦ꯫ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯅꯄꯥ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯈꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯏꯆꯥꯁꯥ꯫ ꯅꯪꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯄꯥꯝꯈꯤꯕꯗꯥꯏꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤꯗꯣ ꯐꯪꯂꯕꯅꯤꯅ ꯀꯔꯤꯒꯤ ꯄꯦꯟꯊꯣꯛꯆꯗ꯭ꯔꯤꯕꯅꯣ? ꯅꯪ ꯄꯦꯟꯅ ꯅꯤꯡꯇꯝꯅ ꯂꯩꯍꯧꯔꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯋꯥꯖꯔꯛꯄꯒꯤ ꯃꯍꯩ ꯐꯪꯍꯜꯂꯕꯅꯤ꯫ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯑꯗꯨꯒ ꯁꯦꯜꯗ ꯆꯣꯞꯄ ꯅꯪꯗꯤ ꯁꯦꯜꯁꯤꯅ ꯅꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯃꯁꯤꯅ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯃꯔꯤꯗꯣ ꯇꯠꯅꯕꯒꯤ ꯁꯦꯜ, ꯁꯤ ꯂꯧꯁꯤꯟꯖꯔꯣ꯫ ꯅꯠꯇꯦ ꯏꯆꯥꯁꯥ, ꯅꯈꯣꯏ ꯏꯄꯥꯕꯨ ꯊꯅꯝꯗꯨꯅ ꯆꯠꯀꯅꯨ꯫ ꯏꯄꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅ ꯈꯣꯏꯗꯨꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯅ ꯍꯥꯟꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨꯒꯤ ꯃꯍꯩ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯣꯡꯃꯗꯤ ꯃꯍꯩ ꯐꯪꯉꯛꯀꯅꯤ ꯍꯥꯏꯗꯅ? ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯥ? ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯕ ꯅꯠꯇ꯭ꯔꯣ? ꯏꯅꯦ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ꯫ ꯑꯩꯗꯤ ꯑꯁꯨꯃꯥꯏꯅ ꯇꯨꯡꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯛ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯩꯅꯨꯡꯗ ꯇꯥꯕꯒꯨꯝꯅ ꯏꯁꯥ ꯄꯨꯝꯕ ꯃꯩꯆꯥꯛ ꯆꯥꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨ ꯐꯥꯎꯔꯛꯏ꯫ ꯏꯅꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯀꯔꯝꯅ ꯍꯤꯡꯈꯤꯒꯅꯤ? ꯏꯆꯥꯁꯤꯡꯅꯁꯨ ꯏꯟꯊꯣꯛꯄꯤꯔꯤ꯫ ꯏꯆꯥꯁꯤꯡꯅ ꯏꯟꯊꯣꯛꯂꯕꯗ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯨꯒꯅꯤ? ꯅꯆꯥꯁꯤꯡꯒꯤ ꯊꯣꯡꯖꯤꯟꯅꯒ ꯂꯦꯞꯄꯨꯔꯅꯨ꯫ ꯅꯪꯅꯅꯦ, ꯅꯨꯡꯉꯥꯏꯒꯗꯕ ꯂꯝꯕꯤ ꯑꯃꯗꯤ ꯂꯩ ꯑꯋꯥꯕ ꯀꯣꯛꯅꯅꯕ꯫ ꯃꯗꯨꯗꯤꯀꯣ, ꯅꯊꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯒꯦꯔ ꯁꯤꯔꯣ, ꯅꯠꯇ꯭ꯔꯒꯅꯅꯦ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯁꯤꯍꯧꯔꯣ꯫ ꯁꯣꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯁꯨꯁꯤꯡ ꯍꯜꯂꯛꯑꯦꯗꯅ꯫ ꯅꯪꯅ ꯀꯨꯏꯅꯗꯒꯤ ꯅꯆꯥꯁꯤꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯕꯗꯣ ꯂꯥꯛꯑꯦ꯫ ꯏꯃꯥꯒꯤ ꯑꯕꯨꯡꯆꯥ, ꯊꯥꯅꯤꯜ, ꯍꯦꯟꯕ, ꯅꯈꯣꯏ ꯍꯜꯂꯛꯑꯦꯗꯅ꯫ ꯏꯃꯥꯗꯤ ꯅꯈꯣꯏꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯗꯤ ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯦ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣꯏꯗꯧꯔꯤꯕ? ꯏꯃꯥ ꯂꯩꯇꯕ ꯃꯐꯝꯗ ꯑꯩꯈꯣই ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ꯫ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯔꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯝ ꯑꯃ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯒꯗꯕꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯝꯗꯝ ꯀꯣꯏꯗ ꯆꯠꯂꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯅꯤ꯫ ꯆꯨꯁꯥ, ꯅꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯄ ꯑꯁꯤꯅꯤ ꯅꯃꯥꯅ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯅꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯅꯄꯥ ꯃꯊꯣꯡ ꯆꯥꯗꯕ ꯑꯗꯨꯗꯤ ꯅꯕꯣꯛꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯈꯣꯏꯕꯨ ꯅꯄꯥꯗꯨꯕꯨ ꯂꯧꯁꯤꯟꯕꯤꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯑꯕꯣ, ꯃꯥꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗꯦ꯫ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯏꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯇ ꯃꯤꯔꯥꯏꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯕ,
ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯂꯝꯒꯤ ꯁꯥꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯀꯩꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯇꯨꯅ ꯑꯃꯠꯇ ꯂꯩꯍꯧꯗꯦ꯫ ꯃꯥꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯉꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯨ ꯃꯇꯤꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯈꯣꯏꯒꯤꯗꯤ ꯅꯄꯥꯅꯤ꯫ ꯑꯗꯨꯅ ꯐꯠꯇꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄꯗꯣ ꯃꯤꯃꯥꯡꯗ ꯐꯖꯗꯦ꯫ ꯈꯪꯗꯕ ꯀꯅꯥꯅꯗꯤ ꯅꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ, ꯃꯄꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯤꯁꯛ ꯇꯥꯍꯟꯕꯤꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯄꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯏꯟꯗꯕ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯄꯥꯕꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯗꯤ ꯅꯆꯥ ꯑꯩꯈꯣꯏ ꯉꯝꯖꯔꯣꯏ꯫ ꯏꯃꯥꯁꯨ ꯈꯟꯗꯨꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯥꯕꯅ ꯃꯌꯨ ꯉꯥꯎꯗꯨꯅ ꯌꯨꯝꯗ ꯂꯥꯎ ꯈꯣꯡ, ꯏꯔꯥꯡ ꯇꯧ, ꯑꯃꯗꯤ ꯏꯃꯥꯕꯨ ꯊꯤꯅ ꯐꯨ꯫ ꯃꯗꯨꯗ ꯅꯆꯥ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯈꯨꯗꯨꯝ ꯇꯥꯗꯨꯅ ꯄꯦꯟꯖꯈꯤꯗꯕ ꯀꯌꯥ ꯑꯗꯣ ꯏꯄꯥꯅꯤ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯕ, ꯈꯥꯡꯕ ꯌꯥꯕ ꯀꯌా ꯈꯪꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯅꯆꯥ ꯑꯩꯈꯣꯏ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯄꯥꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯤ꯫ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯏꯃꯥ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯏꯗꯨꯝ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯆꯥꯛꯅꯤ ꯐꯤꯅꯤꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤ꯫